ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ ꯑꯃꯗꯤ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯃꯅꯤꯅ ꯈꯨꯔꯨꯝꯖꯔꯤ ꯁꯤ ꯌꯥꯎꯁꯪ ꯅꯤꯅꯤ ꯆꯠꯂꯛꯄ ꯄꯦꯁꯀꯥꯔꯤ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯝꯖꯔꯤꯕ ꯌꯥꯎꯁꯪꯒꯤ ꯃꯄꯥꯎ ꯌꯥꯎꯁꯪꯒꯤ ꯃꯄꯥꯎ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯃꯤꯁ ꯅꯤꯔꯃꯂꯥ ꯀꯣ ꯑꯗꯒꯤ ꯏꯃꯥ ꯍꯣꯏ ꯃꯌꯥꯝ ꯂꯩꯕꯤꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯌꯥꯝꯅ ꯃꯇꯝꯗꯨꯒꯤ ꯏꯃꯥ ꯍꯣꯏ ꯃꯇꯝꯗꯨꯗ ꯌꯥꯎꯁꯪ ꯌꯥꯎꯔꯛꯄꯒ ꯍꯧꯖꯤꯛꯀꯤ ꯎꯔꯤꯕꯁꯤꯒ ꯈꯦꯠꯅꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯁꯥꯕꯤꯕ ꯑꯗꯒꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕ ꯇꯧꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯊꯧꯔꯝꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡꯁꯦ ꯆꯞ ꯆꯥꯔꯦ ꯍꯥꯏꯇꯥꯔꯦ ꯃꯤꯁ ꯅꯤꯔꯃꯂꯥ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠ ꯇꯧꯏ ꯑꯗꯒꯤ ꯃꯌꯥꯝ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯅꯔꯨꯕ ꯍꯧꯖꯤꯛꯁꯦ ꯍꯜꯂꯛꯄ ꯃꯇꯝꯅꯤ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯃꯇꯝꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯊꯧꯔꯝꯁꯤꯗ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ 7005707808 ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯀꯔꯝꯍꯥꯏꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯒ ꯍꯥꯏꯔꯤꯕ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯃꯒꯨꯟ ꯍꯦꯟꯒꯠꯀꯗꯧꯔꯤꯕ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯊꯧꯔꯝꯁꯤꯗ ꯏꯁꯥ ꯏꯁꯥꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯅꯗꯅ ꯊꯧꯔꯝ ꯑꯁꯤ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯤ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯗꯨꯗꯤ ꯃꯤꯁ ꯅꯤꯔꯃꯂꯥ ꯑꯍꯥꯟꯕ ꯀꯣꯂꯔ ꯌꯦꯡꯉꯁꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯁꯤ ꯌꯥꯎꯁꯪꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯍꯟꯕ ꯑꯣꯏꯅꯀꯣ ꯀꯣꯂꯔꯁꯤꯡꯁꯦ ꯏꯁꯩ ꯃꯆꯤꯠ ꯁꯛꯍꯟꯁꯤꯀꯣ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤ ꯑꯗꯣ ꯑꯍꯥꯟꯕ ꯀꯣꯜ ꯂꯥꯛꯈ꯭ꯔꯦ ꯌꯦꯡꯉꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯊꯣꯡꯖꯥꯎ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯔꯘꯨꯝꯅꯤ ꯀꯧꯋꯦ ꯊꯣꯡꯖꯥꯎꯒꯤ ꯑꯍꯥꯟꯕ ꯀꯣꯂꯔ ꯃꯥꯟꯗ꯭ꯔꯥ ꯍꯣꯏ ꯍꯥꯏꯗꯤ ꯁꯨꯝ ꯊꯦꯡꯅꯔꯛꯄꯗ ꯃꯥꯅꯦ ꯂꯩꯕꯨꯗꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯦꯛ ꯊꯦꯡꯅꯕꯁꯦ ꯍꯦꯄꯤ ꯍꯣꯂꯤ ꯑꯗꯨꯗꯤ ꯁꯥꯔ ꯇꯥꯕꯤꯔꯤꯀꯣ ꯄꯥꯏꯔꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤꯕꯨ ꯂꯝꯖꯥꯎ ꯃꯥꯏꯀꯩꯁꯤꯕꯨ ꯌꯥꯎꯁꯪꯁꯤꯕꯨ ꯀꯃꯥꯏꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯁꯥꯔꯅ ꯁꯨꯝ ꯎꯕꯤꯕꯗ ꯈꯖꯤꯛꯇꯪ ꯄꯥꯎꯗꯝꯕꯤꯌꯨ ꯌꯥꯎꯁꯪꯁꯦ ꯁ꯭ꯄꯣꯔꯠ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯁ꯭ꯄꯣꯔꯠꯁꯦ ꯀꯔꯤ ꯑꯥꯏꯇꯦꯝꯒꯗꯤ ꯇꯧꯕ ꯎꯕꯤꯔꯦ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯍꯧꯔꯛꯄ ꯁꯤꯗ ꯑꯩꯈꯣꯏꯁꯤꯗꯤ ꯕꯣꯜ ꯑꯣꯏꯅ ꯁꯥꯟꯅꯍꯟꯕꯅꯤꯗ ꯕꯣꯜ ꯁꯥꯟꯅꯍꯟꯕ ꯐꯨꯠꯕꯣꯜ ꯑꯣꯏꯗꯣꯏꯔꯥ ꯑꯇꯩ ꯅꯠꯇꯦ ꯐꯨꯠꯕꯣꯜ ꯑꯣꯏꯅ ꯁꯥꯟꯅꯍꯟꯕ ꯐꯨꯠꯕꯣꯜ ꯑꯣꯏꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯏꯁ ꯑꯣꯏꯅ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯥꯔ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯇꯧꯕꯅꯤ ꯈꯨꯟ ꯇꯧꯔꯒ ꯇꯤꯝ ꯀꯌꯥꯃꯨꯛꯀꯗꯤ ꯁꯨꯕꯤꯔꯦ ꯑꯗꯨꯗꯤ ꯆꯍꯤ ꯇꯤꯝ ꯆꯍꯤꯔꯣ ꯇꯤꯝ ꯍꯥꯏꯕ ꯇꯤꯝ ꯀꯌꯥꯃꯨꯛ ꯇꯤꯝ ꯀꯌꯥꯃꯨꯛ ꯇꯤꯝ ꯌꯥꯝꯃꯦ ꯑꯩꯈꯣꯏꯁꯦ ꯇꯤꯝ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯀꯧꯔꯒ ꯁꯥꯟꯅꯕꯅꯤꯅ ꯇꯤꯝ ꯌꯥꯝꯃꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯖꯇꯤ ꯀꯩ ꯊꯝꯃꯤꯅꯣ ꯀꯦꯁ ꯄ꯭ꯔꯥꯏꯖꯀꯨꯝꯕ ꯀꯌꯥꯝ ꯊꯝꯃꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯤꯕꯅꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯈꯇꯪ ꯗꯤꯇꯦꯜꯁ ꯈꯖꯤꯛꯇꯪ ꯍꯥꯏꯕꯤꯌꯨ ꯄ꯭ꯔꯥꯏꯖꯁꯤ ꯄꯩꯁꯥꯗ ꯑꯣꯏꯅ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦ ꯂꯥꯛ ꯑꯃ ꯑꯗꯨꯗꯤ ꯆꯥꯎꯈ꯭ꯔꯦꯀꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯗꯨꯝ ꯆꯥꯎꯔꯦ ꯑꯗꯨꯒ ꯑꯗꯣ ꯁꯥꯔ ꯍꯪꯖꯅꯤꯡꯕ ꯋꯥꯐꯝꯅ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯌꯥꯎꯁꯪꯒ ꯍꯋꯥꯏ ꯑꯣꯖꯥ ꯍꯣꯏꯅ ꯀꯩꯅꯣ ꯌꯥꯎꯔꯛꯄ ꯌꯥꯎꯁꯪꯒ ꯀꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯄꯥꯎꯗꯝꯕꯤꯌꯨ ꯌꯥꯝ ꯈꯦꯠꯅꯩꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦꯕ ꯈꯦꯠꯅꯔꯤꯁꯦ ꯍꯧꯖꯤꯛꯁꯤꯅ ꯐꯔꯛꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯍꯥꯟꯋꯥꯏꯅ ꯐꯔꯤꯔꯥ ꯍꯧꯖꯤꯛꯁꯤꯅ ꯌꯥꯎꯁꯪꯁꯦ ꯃꯇꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯇꯧ ꯃꯥꯟꯗꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯌꯥꯎꯁꯪꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯅꯨꯃꯤꯠ 5ꯅꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯑꯩꯈꯣꯏꯁꯦ ꯑꯔꯦꯝꯕꯗ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇꯅꯤꯗꯅ ꯃꯤꯁ ꯅꯤꯔꯃꯂꯥ ꯑꯃꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦꯕꯀꯣ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ ꯑꯗꯒꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡ ꯅꯣꯡꯃꯒꯤ ꯅꯣꯝꯃꯒ ꯆꯥꯔꯤꯕ ꯂꯦꯕꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯨꯇꯤ ꯑꯣꯏꯕ ꯑꯁꯤꯗꯕꯨ ꯁꯣꯝꯗ ꯕꯖꯦꯠ ꯍꯣꯠꯄꯗ ꯍꯣꯠꯂꯣꯏꯗꯣꯏꯅꯦꯕ ꯁꯨꯇꯤ ꯑꯣꯏ ꯂꯩꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯅ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯦ ꯅꯨꯃꯤꯠ 2ꯅꯤꯗ 3ꯅꯤꯗ ꯇꯦꯟꯁꯤꯟꯕ ꯑꯗꯩ ꯅꯣꯡꯃ ꯈꯛꯇꯪ ꯑꯇꯣꯞꯄ ꯃꯤꯒꯤ ꯂꯝꯗꯗꯤ ꯅꯣꯡꯃ ꯈꯛꯇꯪ ꯇꯧꯏ ꯍꯥꯏꯕꯅꯒ ꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯠ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯁꯥꯔꯒꯤ ꯑꯣꯏꯕ ꯃꯁꯤ ꯀꯩꯅꯣ ꯍꯥꯏꯅ ꯂꯩꯇ꯭ꯔꯦꯗ
ꯍꯣꯏ ꯑꯩꯅ ꯍꯧꯔꯛ ꯀꯥꯔꯛꯄ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯂꯩꯔꯝꯃꯤꯕꯗꯣ ꯅꯤꯡꯁꯤꯡꯉꯒ ꯅꯨꯡꯁꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯐꯖꯕꯗꯨꯅ ꯑꯩꯈꯣꯏ ꯇꯨꯡꯗ ꯃꯥꯡꯉꯛꯀꯗꯕꯗꯨꯁꯨ ꯑꯃꯨꯛ ꯈꯜꯂꯀꯥꯟꯗ ꯃꯣꯠꯁꯦ ꯐꯣꯡꯗꯣꯛꯐꯝ ꯈꯪꯗ꯭ꯔꯦꯕ ꯑꯗꯣ ꯑꯣꯖꯥꯁꯤꯡ ꯍꯋꯥꯏ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯑꯣꯖꯥꯁꯤ ꯌꯨꯝ ꯄꯥꯟꯕꯤꯔꯦꯀꯣ ꯄꯥꯜꯂꯦ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯌꯥꯎꯁꯪ ꯑꯕꯦꯔꯒ ꯇꯩꯕ ꯆꯠꯄꯤꯔꯛꯄ꯭ꯔꯣ ꯆꯠꯂꯛꯇꯦꯗ ꯆꯠꯂꯛꯇꯤꯌꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩꯒꯤꯅꯣ ꯑꯩ ꯀꯌꯥ ꯄꯥꯝꯃꯛꯇꯦꯕ ꯑꯗꯨꯝꯕ ꯑꯕꯦꯔ ꯇꯩ ꯆꯠꯄꯁꯦ ꯉꯁꯤꯗꯤ ꯍꯧꯔꯁꯦ ꯑꯗꯣ ꯑꯣꯖꯥꯒꯤ ꯁꯥꯔꯒꯤ ꯃꯦꯗꯥꯝꯁꯦ ꯀꯔꯤ ꯂꯝꯗꯩ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯁꯦ ꯌꯥꯏꯔꯤꯄꯣꯛꯇꯒꯤꯅꯦ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯑꯗꯣ ꯌꯥꯏꯔꯤꯄꯣꯛꯇꯒꯤꯅꯦꯕ ꯌꯥꯏꯔꯤꯄꯣꯛꯇꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯪꯅꯔꯛꯈꯤꯕꯅꯣ ꯌꯥꯝ ꯂꯥꯞꯅ ꯌꯥꯎꯁꯪꯒꯤ ꯑꯕꯦꯔ ꯇꯩꯕꯁꯨ ꯆꯠꯇꯦ ꯍꯥꯏ ꯌꯥꯎꯁꯪ ꯊꯥꯕꯜꯗꯤ ꯆꯣꯡꯕꯤꯔꯛꯄ꯭ꯔꯣ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯇꯦꯗ ꯑꯥꯗ ꯊꯕꯛ ꯃꯐꯝ ꯂꯩꯗ ꯈꯪꯅꯅꯤ ꯊꯕꯛ ꯃꯐꯝ ꯂꯩꯕꯗ ꯈꯪꯅꯕꯀꯣ ꯂꯥꯏꯕꯛꯇ ꯑꯃꯗꯤ ꯍꯦꯛꯇ ꯂꯩꯔꯝꯃꯦꯕꯀꯣ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯗꯨꯅ ꯍꯥꯏꯇꯥꯔꯦ ꯎꯅꯔꯨꯗ꯭ꯔꯁꯨ ꯈꯪꯅꯔꯨꯗ꯭ꯔꯁꯨ ꯗꯣꯛ ꯂꯥꯎꯅ ꯊꯦꯡꯅꯔꯨꯔꯦ ꯑꯗꯨꯅꯤ ꯑꯗꯣ ꯑꯍꯥꯟꯕ ꯈꯪꯅꯕ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯌా ꯃꯌꯥꯝ ꯑꯃ ꯈꯪꯅꯔꯝꯒꯅꯤꯗꯤ ꯊꯥꯖꯩ ꯃꯇꯝꯗꯨꯗ ꯑꯗꯣ ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯅꯗꯦ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯪꯅꯕꯤꯔꯛꯄꯅꯣ ꯑꯍꯥꯟꯕꯔꯥ ꯑꯀꯣꯟꯕꯔꯥ ꯑꯍꯥꯟꯕ ꯈꯪꯅꯕꯅꯤ ꯑꯍꯥꯟꯕ ꯈꯪꯅꯕꯅꯤ ꯑꯗꯨꯝ ꯊꯨꯡꯅꯔꯦꯀꯣ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯍꯥꯏꯗꯨꯅꯤ ꯁꯥꯔꯒꯤ ꯑꯣꯏꯅꯗꯤ ꯍꯣꯏ ꯍꯥꯏꯗꯤ ꯃꯤꯗꯤ ꯈꯪꯅꯔꯝꯃꯤ ꯀꯥꯏꯅꯈ꯭ꯔꯦ ꯀꯥꯏꯅꯃꯩꯆꯥꯛ ꯄꯨ ꯂꯩꯍꯧꯔꯦꯅ ꯉꯁꯤꯗꯤ ꯑꯩ ꯏꯆꯝ ꯆꯨꯝꯅ ꯂꯥꯜꯍꯧꯔꯦ ꯀꯥꯟꯅ ꯃꯌꯥꯝ ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯁꯥꯔꯒꯤ ꯂꯥꯏꯕꯛꯇꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯃꯠꯇ ꯍꯦꯛ ꯊꯣꯛꯇꯅ ꯑꯍꯥꯟꯕ ꯅꯨꯡꯁꯤ ꯁꯩꯍꯧꯗ ꯈꯪꯅꯈꯤꯕꯤ ꯁꯛꯈꯪꯅꯈꯤꯕꯤꯗꯣ ꯍꯧꯖꯤꯛ ꯁꯥꯔꯒꯤ ꯁꯦꯕꯥ ꯇꯧꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯃꯤꯟꯅꯔꯤꯕ ꯍꯥꯏꯁꯦ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯄꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯁ ꯅꯤꯔꯃꯂꯥ ꯍꯥꯏꯗꯤ ꯃꯌꯥꯝ ꯈꯪꯅꯔꯝꯃꯒ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯒꯗꯣꯏꯗꯤ ꯑꯃꯈꯛꯇꯅꯦꯕ ꯃꯥꯅꯦ ꯆꯨꯝꯃꯤ ꯑꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯝꯇ ꯂꯩꯇꯅ ꯑꯗꯣ ꯁꯥꯔ ꯏꯁꯩ ꯃꯇꯦꯛ ꯑꯝꯇ ꯉꯥꯡꯊꯣꯛꯁꯤꯔꯣ ꯁꯨꯝ ꯁꯥꯔꯒꯤ ꯃꯦꯗꯥꯝꯗ ꯗꯦꯗꯤꯀꯦꯠ ꯇꯧꯕ ꯏꯁꯩꯗꯤ ꯑꯣꯏꯒꯗꯧꯕ ꯌꯥꯎꯁꯪꯒꯤ ꯒꯤꯐꯃꯛ ꯑꯇꯩ ꯒꯤꯐ ꯄꯤꯗ꯭ꯔꯁꯨꯕꯀꯣ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯇꯣꯛꯑꯒꯅꯦ ꯇꯥꯗꯤ ꯇꯥꯍꯟꯕꯤꯌꯨꯀꯣ ꯇꯥꯍꯟꯕꯤꯗꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯗꯦꯗꯤꯀꯦꯠ ꯇꯧꯔꯤꯕꯅꯤꯅ ꯃꯦꯗꯥꯝꯗ ꯃꯇꯦꯛ ꯑꯃ ꯁꯛꯇꯣꯛꯄꯤꯌꯨ ꯑꯩꯁꯦ ꯏꯁꯩꯁꯦ ꯗꯤꯅꯦꯁ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯗꯤꯅꯦꯁꯀꯤ ꯅꯩꯕꯤꯔꯛꯑꯣ ꯇꯔꯥꯏ ꯇꯔꯥꯏꯕ ꯏꯁꯩ ꯅꯠꯇꯦ ꯃꯦꯗꯥꯝꯗ ꯗꯦꯗꯤꯀꯦꯠ ꯇꯧꯒꯗꯧꯔꯤꯕ ꯏꯁꯩꯅꯤ നിഖായിരവ മുട്ടീനെ മച്ചെത്താരവാ നിഖായിരവ മുട്ടീനെ മച്ചെത്താരവാ അച്ചരമ്മി അരോൻ ബസൈ ദിവങ്കനാദ മന്ദിഗാനോ ഹീഗി വരീസൈ വസിന്ന അരോയിവനീ നിഖായിരവ മൊട്ടീനെ മച്ചെത്താരവാ മനസ്സിലാക്കി ꯌꯥꯝ ꯐꯖꯈꯤ ꯏꯁꯩ ꯗꯤꯅꯦꯁꯀꯤ ꯏꯁꯩꯗꯤ ꯐꯖꯩꯕꯨ ꯗꯦꯗꯤꯀꯦꯠ ꯇꯧꯒꯗꯧꯕ ꯏꯁꯩꯗꯤ ꯑꯣꯟꯅꯩꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯃꯌꯥꯝ ꯌꯥꯎꯁꯪ ꯍꯥꯏꯁꯤꯗꯤ ꯅꯍꯥꯒꯤ ꯑꯍꯟꯒꯤ ꯑꯉꯥꯡꯒꯤ ꯍꯥꯏꯕ ꯂꯩꯇꯦ ꯆꯍꯤ ꯇꯥꯡꯀꯛ ꯑꯃꯗ ꯍꯦꯛꯇ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏ ꯑꯗꯨꯅ ꯃꯌꯥꯝꯅ ꯉꯍꯥꯟꯈꯩ ꯆꯍꯤ 60 ꯁꯨꯗꯕꯁꯤꯡꯅ ꯀꯣꯜ ꯇꯧꯅꯤꯡꯗꯅ ꯉꯥꯏꯗꯅ ꯂꯩꯕꯗꯣ ꯉꯁꯤ ꯌꯥꯎꯁꯪ ꯃꯅꯨꯡꯁꯤꯗꯤꯕꯀꯣ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯂꯣꯏ ꯌꯥꯔꯦ ꯋꯥꯔꯤ ꯂꯤꯊꯣꯛꯀꯦꯁꯨꯕꯀꯣ ꯑꯗꯣ ꯆꯍꯤ ꯅꯞꯇꯅ ꯂꯩꯕ ꯊꯔꯥꯛ ꯌꯥꯜꯂ ꯂꯩꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩ ꯁꯤ ꯌꯥꯝ ꯌꯥꯎꯅꯤꯡꯉꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯣ ꯆꯍꯤ ꯁꯨꯗꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯌꯥꯝ ꯆꯥꯛꯅ ꯇꯣꯛꯈꯤꯕꯁꯤꯡꯗꯣ ꯑꯗꯣ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯌꯥꯔꯅꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯌꯥꯝ ꯂꯩꯕꯅꯤ ꯀꯩꯗꯧꯔꯒꯦ ꯌꯥꯎꯁꯪꯒꯤ ꯂꯣꯠꯁꯟꯒꯅꯨ ꯂꯤꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝ ꯂꯩ ꯁꯟꯊꯤ ꯇꯩꯕꯩ ꯋꯥꯔꯤꯁꯨ ꯉꯔꯥꯡ ꯃꯇꯦꯛ ꯑꯃ ꯁꯥꯈ꯭ꯔꯕꯅꯤ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ Hello, Mr. ꯃꯤꯡꯗꯣ ꯑꯃꯨꯛꯇꯪꯒ ꯍꯥꯏꯕꯤꯌꯨ Thoiba Laistram. ꯑꯣꯖꯥ ꯊꯣꯏꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯨꯏꯔꯦ ꯇꯥꯗꯕ ꯄꯥꯕꯨꯡ ꯊꯣꯏꯕꯒꯤ ꯈꯣꯟꯖꯦꯜꯁꯦ Thagatsari. Sahi humpu hen madi saruk yawa yadabraba miss. ꯌꯥꯏꯌꯦ ꯌꯥꯕꯨꯗꯤ ꯌꯥꯏꯌꯦ ꯌꯥꯏ ꯉꯁꯤꯗꯤ ꯂꯣꯏ ꯌꯥꯔꯦ
ꯄꯥꯕꯨꯡꯒꯤ ꯈꯣꯟꯖꯦꯜꯁꯦ ꯍꯦꯛ ꯇꯥꯕꯗꯅꯤ ꯃꯤꯁ ꯅꯤꯔꯃꯂꯥ ꯗꯥꯏꯂꯣꯛ ꯇꯧꯔꯛꯀꯗꯧ ꯍꯦꯛꯇ ꯃꯥꯟꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯒ ꯌꯥꯎꯕ ꯑꯩꯈꯣꯏ ꯍꯤꯔꯣꯒ ꯁꯥꯕꯗ ꯌꯥꯝ ꯄꯛꯆꯗꯧꯕꯗꯣ ꯃꯥꯜꯂꯦꯕ ꯈꯣꯟꯖꯦꯜꯁꯦ ꯂꯨꯝ ꯂꯨꯝ ꯂꯥꯎꯔꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯣꯟꯖꯦꯜꯁꯦ ꯐꯖꯔꯗꯤ ꯂꯨꯝ ꯂꯨꯝ ꯂꯥꯎꯋꯦ ꯍꯦꯛꯇ ꯍꯥꯏꯅꯗ꯭ꯔꯥ ꯍꯥꯏꯅꯩ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯄꯪꯊꯥ ꯊꯥꯒꯠꯄꯤꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯄꯥꯕꯨꯡ ꯃꯇꯝ ꯑꯃꯗ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯌꯥꯎꯁꯪ ꯊꯥꯕꯜ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯦ ꯑꯗꯨꯝ ꯌꯥꯎꯔꯛꯏꯕꯅꯤ ꯍꯣꯏ ꯌꯥꯎꯁꯪꯁꯦ ꯍꯧꯖꯤꯛ ꯉꯁꯤ ꯉꯔꯥꯡ ꯈꯛꯇꯪ ꯍꯧꯗꯣꯛꯆꯕ ꯅꯠꯆꯗꯦꯀꯣ ꯍꯣꯏ ꯑꯗꯩꯗ ꯄꯥꯕꯨꯡꯒꯤ ꯊꯦꯡꯅꯔꯛꯄ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯗꯨꯒ ꯃꯇꯝꯗꯨꯒꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯆꯠꯂꯤꯕ ꯆꯍꯤ ꯀꯌꯥ ꯂꯥꯟꯗꯨꯅ ꯂꯥꯛꯑꯕ ꯄꯥꯕꯨꯡꯅꯤ ꯍꯧꯖꯤꯛ ꯆꯍꯤ 60 ꯍꯦꯟꯖꯜꯂꯛꯑꯕꯅꯤ ꯑꯗꯨꯗ ꯊꯦꯡꯅꯔꯛꯄ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒꯤ ꯃꯄꯥꯎꯗꯣ ꯑꯃꯨꯛꯇꯪ ꯇꯝꯕꯤꯌꯨ ꯑꯩꯗꯤꯅꯦ ꯁꯨꯃꯥꯏꯅ ꯄꯥꯕꯨꯡ ꯍꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯛꯀꯗꯣꯏꯕ ꯋꯥꯁꯤꯒꯅꯦ ꯃꯤꯁ ꯅꯤꯔꯃꯂꯥ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯨ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯑꯩꯗꯤ ꯗꯣꯡ ꯗꯣꯡ ꯍꯥꯏꯍꯧꯔꯗꯕꯅꯤ ꯁꯤ ꯉꯍꯥꯟꯗꯩ ꯐꯨꯝꯃꯒ ꯂꯩꯔꯤꯕꯅꯤ ꯌꯥꯎꯁꯪꯁꯦ ꯂꯣꯏꯊꯣꯛꯈ꯭ꯔꯗꯤꯅꯦ ꯍꯥꯏꯕ ꯐꯪꯍꯧꯔꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯌꯥꯎꯁꯪ ꯃꯅꯨꯡꯁꯤꯗ ꯍꯥꯏꯍꯧꯗꯣꯔꯤꯕꯅꯤ ꯄꯥꯕꯨꯡꯒꯤ ꯍꯥꯟꯅ ꯇꯥꯊꯣꯛꯑꯁꯤꯀꯣ ꯑꯗꯨꯗꯤ ꯆꯨꯝꯃꯤ ꯃꯤꯁ ꯑꯩꯒꯤ ꯈꯪꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯈꯤꯇꯪ ꯇꯝꯖꯒꯦ ꯍꯣꯏ ꯌꯥꯝꯅꯗꯤ ꯈꯦꯠꯅꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯏꯀꯥꯏꯕ ꯈꯔ ꯈꯪꯉꯛꯄ ꯑꯄꯥꯝ ꯅꯨꯡꯁꯤ ꯈꯪꯉꯛꯄ ꯃꯇꯝꯗ ꯆꯠꯅꯔꯝꯕꯗꯨꯒ ꯍꯧꯖꯤꯛꯀ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯦ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯏꯆꯥ ꯏꯆꯦ ꯃꯌꯥꯝꯗꯨꯒ ꯄꯨꯂꯞ ꯆꯠꯃꯤꯟꯅꯗꯅ ꯁꯦꯜ ꯈꯥꯏꯃꯤꯟꯅꯕ ꯄꯩꯁꯥ ꯃꯨꯟꯃꯤꯟꯅꯕ ꯑꯗꯒꯤ ꯃꯥꯒꯤ ꯈꯪꯗꯁꯨ ꯌꯥꯝꯅ ꯆꯝꯕ ꯃꯑꯣꯡ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯣꯛꯄ ꯊꯣꯏꯗꯣꯛꯅ ꯐꯠꯇꯕ ꯈꯟꯗꯕ ꯅꯤꯄꯥꯅꯁꯨ ꯈꯟꯗꯕ ꯌꯥꯝ ꯆꯝꯅ ꯂꯣꯏꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯒ ꯍꯥꯏꯔꯗꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯦ ꯑꯩꯈꯣꯏ ꯌꯥꯎꯁꯪꯗꯁꯨ ꯅꯠꯇꯅ ꯂꯤꯀꯣꯟ ꯄꯨꯂꯞ ꯐꯝꯃꯒ ꯁꯥꯟꯅꯔꯝꯃꯤ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯑꯀꯥꯏꯕꯁꯨ ꯇꯧꯅꯗꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯠꯇꯕ ꯋꯥꯍꯩ ꯑꯃꯁꯨ ꯍꯥꯏꯅꯗꯦ ꯕꯗꯅꯥꯝ ꯑꯃꯁꯨ ꯆꯥꯟꯅꯗꯦ ꯑꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯑꯣꯏꯅ ꯉꯥꯛꯄꯤꯔꯒ ꯐꯝꯗꯨꯅ ꯂꯤꯀꯣꯟ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯃꯨꯠ ꯃꯨꯠꯈ꯭ꯔꯦ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇꯕꯀꯣ ꯃꯤꯁ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯁꯦ ꯃꯍꯧꯁꯥꯒ ꯍꯥꯏꯔꯒꯗꯤ ꯆꯥꯝꯃ ꯈꯦꯠꯅꯔꯦ ꯍꯥꯏꯕ ꯇꯥꯏ ꯀꯔꯤꯅꯣ ꯄꯥꯕꯨꯡ ꯈꯦꯠꯅꯕ ꯎꯕꯤꯔꯤꯁꯦ ꯃꯍꯧꯁꯥ ꯁꯦꯜ ꯊꯨꯝ ꯈꯥꯏꯕ ꯆꯠꯂꯝꯕ ꯑꯗꯒꯤ ꯌꯥꯝꯅ ꯂꯣꯏꯅꯔꯝꯕ ꯌꯥꯅꯔꯝꯕ ꯍꯧꯖꯤꯛꯅ ꯏꯁꯄꯣꯔꯠ ꯂꯣꯝꯗ ꯆꯠꯈꯤꯕ ꯌꯥꯎꯁꯪ ꯃꯨꯠꯂꯦ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯗꯤ ꯈꯔꯗꯤ ꯍꯣꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯁꯨ ꯐꯣꯔ ꯅꯨꯡ ꯄꯥꯏꯅꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯑꯃꯅ ꯈꯨꯜ 2-5 ꯂꯥꯞꯅ ꯈꯪꯅꯔꯤꯕ ꯇꯥꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯔꯣ ꯅꯨꯄꯥ ꯑꯣꯏꯔꯣꯀꯣ ꯄꯥꯎꯗꯤ ꯑꯗꯨꯝ ꯐꯥꯎꯅꯩ ꯑꯌꯨꯛ ꯎꯅꯁꯦ ꯑꯗꯨꯝ ꯎꯅꯩ ꯅꯨꯡꯊꯤꯜ ꯎꯅꯁꯦ ꯑꯗꯨꯝ ꯎꯅꯩ ꯁꯨꯡꯁꯣꯏ ꯁꯣꯏꯅꯗꯦ ꯍꯧꯖꯤꯛ ꯐꯣꯟꯗꯗꯤ ꯊꯣꯛꯂꯛꯑꯦ ꯍꯥꯏꯔꯒ ꯑꯩꯗꯤ ꯌꯧꯔꯦ ꯍꯥꯏꯔꯒ ꯄꯨꯡꯈꯥꯏ ꯑꯃ ꯁꯣꯏꯅꯩ ꯃꯇꯝꯗꯨꯗꯗꯤ ꯁꯣꯏꯅꯗꯦꯕ ꯀꯔꯝꯍꯥꯏꯅ ꯈꯪꯅꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯔꯤꯅꯣ ꯍꯥꯏꯕꯁꯦ ꯌꯥꯎꯁꯪꯗꯁꯨ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯆꯤ ꯑꯅꯥꯒꯤ ꯄꯥꯎꯃꯛꯇ ꯍꯥꯏꯅꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯩ ꯄꯥꯎꯃꯛꯇ ꯍꯥꯏꯅꯔꯒꯁꯨ ꯁꯠ ꯑꯗꯨꯝ ꯐꯥꯎꯅꯕ ꯈꯨꯜ ꯑꯃꯒ ꯍꯧꯖꯤꯛꯇꯤ ꯐꯣꯟꯒꯤ ꯖꯨꯒꯁꯤꯗꯗꯤ ꯈꯔ ꯑꯣꯏꯗꯕꯕꯨ ꯉꯥꯡꯉꯦ ꯃꯇꯝꯗꯨꯗꯗꯤ ꯑꯁꯦꯡꯕꯗ ꯇꯧꯔꯝꯃꯤ ꯍꯥꯏꯕ ꯑꯗꯨꯅꯤ ꯌꯥꯎꯁꯪꯒꯤ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯊꯥꯕꯜ ꯆꯣꯡꯉꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯦ ꯑꯩꯈꯣꯏ ꯊꯪꯃꯩ ꯌꯥꯝꯅ ꯄꯥꯡꯉꯛꯏ ꯍꯥꯏꯗꯤ ꯍꯥꯞꯂꯦꯜꯂꯕ ꯍꯥꯞꯂꯥꯜꯇꯦꯜ ꯍꯥꯏꯅ ꯑꯃ ꯂꯩꯕꯗꯣ ꯑꯩ ꯏꯁꯥꯒꯤ ꯑꯃ ꯂꯩꯖꯔꯝꯃꯤ ꯑꯗꯨꯃꯒ ꯄꯥꯡꯉꯗꯤ ꯍꯣꯡ ꯀ꯭ꯋꯥ ꯃꯇꯞꯁꯤ 10-20 ꯆꯥꯕꯒ ꯉꯝꯕꯖꯥꯠ ꯅꯠꯇꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯤꯅ ꯊꯥꯡꯃꯩ ꯄꯥꯡꯉꯕꯅꯦꯅ ꯑꯗꯩ ꯈꯔ ꯂꯥꯞꯅꯒ ꯈꯨꯜ ꯂꯥꯟꯅ ꯄꯥꯡꯕ ꯆꯠꯂꯒꯗꯤ ꯆꯥꯛꯀ ꯄꯤꯖꯕꯖꯥꯠꯅꯤꯗ ꯉꯥꯒ ꯊꯣꯡ ꯊꯥꯡꯃꯩ ꯄꯥꯡꯕꯤꯕꯒꯤ ꯊꯥꯡꯃꯩ ꯄꯥꯡꯕꯒꯤ ꯒ꯭ꯔꯥꯎꯟꯗꯨꯗ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯣꯜ ꯃꯦꯠꯆ ꯑꯗꯨ 3-4 ꯍꯥꯞꯂꯥꯇꯦꯟꯗꯨ 5-10ꯒ ꯊꯥꯟꯈ꯭ꯔꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯑꯆꯧꯕꯅꯤ ꯍꯥꯏꯕ ꯑꯗꯣ ꯂꯥꯏꯕꯛ ꯊꯤꯗꯅ ꯅꯨꯡꯁꯤꯠ ꯍꯥꯟꯕꯗ ꯃꯤꯊꯨꯟ ꯃꯣꯏ 2-3ꯗ ꯂꯣꯏꯁꯤꯟꯕꯗ ꯑꯗꯨꯝ ꯆꯣꯡꯉꯤ ꯑꯗꯒꯤ ꯂꯩꯁꯥꯕꯤꯉꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯑꯗꯒꯤ ꯀꯔꯤ ꯀꯥꯖꯜꯂꯕ꯭ꯔꯥ ꯀꯩꯅꯣ ꯌꯦꯛꯄ ꯑꯃꯨꯕꯗꯣ ꯑꯗꯨ ꯌꯣꯠꯁꯕꯤ ꯃꯈꯣꯡꯒꯤ ꯍꯥꯃꯨꯛꯀ ꯑꯗꯒꯤ ꯑꯆꯥꯊꯥꯎꯒ ꯊꯤꯠꯂꯒ ꯐꯖꯅ ꯄꯤꯁꯨ ꯀꯩꯅꯣꯗ ꯌꯦꯛꯂꯛꯑꯕꯀꯣ ꯃꯤꯠꯄꯥꯟꯗꯀꯣ ꯑꯗꯒꯤ ꯄꯥꯎꯗꯔ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯎꯠ ꯃꯥꯟꯕ ꯄꯥꯎꯗꯔ ꯈꯔ ꯊꯥꯅꯔꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯇꯩꯕꯁꯤ ꯅꯠꯇꯕ ꯑꯗꯒꯤ ꯍꯦꯃꯥꯅꯤꯅ ꯑꯃꯨꯛꯀ ꯇꯩꯔꯝꯃꯤ ꯑꯗꯨꯅ
ꯊꯥꯕꯜ ꯆꯣꯡꯕ ꯔꯥꯎꯟ ꯑꯅꯤ ꯑꯍꯨꯝ ꯆꯣꯡꯉꯨꯔꯒ ꯂꯩꯁꯥꯕꯤꯁꯤꯅ ꯋꯥꯗꯅ ꯍꯨꯃꯥꯡꯁꯤ ꯆꯦꯔꯤ ꯆꯦꯟꯊꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯔꯝ ꯅꯥꯏꯔꯗꯅ ꯑꯗꯒꯤ ꯃꯤꯠꯒꯤ ꯌꯣꯠꯁꯕꯤꯒꯤ ꯃꯈꯣꯡꯒꯤ ꯍꯥꯃꯨꯛ ꯁꯪꯈꯤꯕꯗꯣ ꯑꯗꯨꯒ ꯀꯣꯛꯊꯔꯛꯇꯅ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯊꯥꯡꯃꯩꯁꯤꯗ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯀꯤ ꯂꯥꯏꯁꯤꯗ ꯑꯣꯏꯔꯗꯤ ꯌꯥꯔꯣꯏꯗꯧꯖꯥꯠꯅꯤꯗ ꯃꯇꯝꯗꯨꯗ ꯃꯝꯕꯒꯤ ꯇꯧꯕꯖꯥꯠꯅꯤꯗ ꯃꯥꯅꯤ ꯆꯨꯝꯃꯤ ꯄꯥꯕꯨꯡ ꯆꯨꯝꯃꯦ ꯅꯨꯡꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯉꯍꯥꯟꯋꯥꯏ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯄꯥꯕꯨꯡꯁꯨ ꯑꯕꯦꯔ ꯇꯩꯕꯒꯗꯤ ꯆꯠꯂꯝꯒꯅꯤ ꯑꯕꯦꯔ ꯈꯨꯇꯩ ꯑꯃꯗ ꯂꯨꯄꯥ ꯀꯌꯥ ꯇꯤꯡꯉꯤ ꯄꯥꯕꯨ ꯊꯣꯏꯗꯣꯛꯅ ꯌꯥꯝꯅ ꯍꯣꯏ ꯌꯥꯝ ꯋꯥꯅꯤ ꯂꯨꯄꯥ ꯑꯃꯈꯛ ꯄꯤꯔꯗꯤ ꯂꯩꯁꯥꯕꯤ 5-10 ꯄꯥꯕꯨꯡꯒꯤ ꯐꯣꯟꯁꯦ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯄꯤꯕ꯭ꯔꯥ ꯍꯣꯏ ꯑꯩ ꯌꯦꯡꯖꯒꯦ ꯂꯥꯎꯗ ꯁ꯭ꯄꯤꯀꯔꯗ ꯑꯣꯐ ꯑꯝꯇꯪ ꯇꯧꯕꯤꯌꯨ ꯍꯣꯏ ꯑꯗꯨꯅ ꯌꯥꯕꯤꯔꯕ꯭ꯔꯥ ꯌꯥꯔꯦ ꯄꯥꯕꯨꯡ ꯋꯥꯔꯤ ꯅꯨꯡꯉꯥꯏꯗꯣꯔꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯇꯥꯡꯉꯝꯃꯤꯗ ꯂꯨꯄꯥ 2-3ꯒ ꯄꯥꯏꯔꯒ ꯊꯥꯕꯜ ꯆꯣꯡꯕꯒ ꯆꯠꯄꯁꯤꯗꯤ ꯌꯨꯝꯗꯒ ꯂꯦꯝꯃꯛꯏꯅꯤꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯩꯁꯥꯕꯤꯗꯒ ꯀꯩ ꯂꯩꯔꯝꯕ ꯃꯇꯨꯡꯗ ꯁꯤꯀꯤ ꯃꯇꯝꯗꯨꯗꯗꯤ ꯃꯤꯁ ꯄꯨꯁꯄꯔꯥꯅꯤ ꯂꯨꯄꯥ 3ꯁꯦ 3,000ꯒ ꯄꯥꯡꯈꯛꯅꯔꯤꯅꯤꯗꯣ ꯍꯣꯏ ꯑꯣꯏꯅꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯇꯥꯡꯉꯝꯃꯤꯗ ꯁꯤꯡꯖꯨ ꯀꯥꯡꯍꯧꯗ ꯄꯩꯁా 10ꯒ ꯊꯥꯗꯔꯒ ꯑꯩꯈꯣꯏ 2-3 ꯆꯥꯕꯗ ꯆꯥꯛ ꯆꯥꯗꯕ ꯌꯥꯕꯉꯩ ꯆꯥꯔꯝꯃꯦꯕ ꯄꯣꯠ ꯍꯣꯡꯕ ꯄꯩꯁꯥ ꯇꯥꯡꯕ ꯃꯇꯝꯗꯨꯗ ꯄꯣꯠ ꯍꯣꯡꯕ ꯄꯩꯁꯥ ꯇꯥꯡꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯄꯣꯠ ꯇꯥꯡꯕ ꯄꯩꯁꯥ ꯍꯣꯡꯕ ꯌꯥꯝꯅ ꯑꯗꯣ ꯅꯣꯛꯅꯤꯡꯕ ꯑꯃꯨꯛꯁꯨ ꯄꯩꯁꯥꯗꯣ ꯇꯥꯟꯗ꯭ꯔꯗꯤ ꯇꯥꯡꯕ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯇꯥꯜꯂꯗꯤ ꯍꯣꯡꯉꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯃꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯂꯣꯡ ꯄꯦꯟ ꯁꯦꯠꯄꯁꯤ ꯌꯥꯝꯅ ꯅꯣꯛꯅꯔꯤꯉꯩ ꯃꯇꯝ ꯑꯩꯈꯣꯏ ꯏꯃꯥꯏ ꯃꯆꯥꯗꯨ ꯈꯣꯡꯒ꯭ꯔꯥꯎ ꯑꯆꯣꯟꯕ ꯁꯦꯠꯂꯛꯏꯌꯦ ꯌꯥꯝ ꯂꯤꯈꯠꯂꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯃꯉꯥꯅ ꯈꯣꯡꯒ꯭ꯔꯥꯎ ꯑꯆꯣꯟꯕ ꯑꯃ ꯁꯦꯠꯂꯒ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯦꯕꯀꯣ ꯔꯥꯎꯟ 2 ꯆꯣꯡꯅꯔꯒ ꯑꯃꯃꯨꯛ ꯊꯣꯛꯂꯛꯄ ꯑꯃꯃꯨꯛ ꯆꯣꯡꯕ ꯑꯃꯃꯨꯛ ꯊꯣꯛꯂꯛꯄ ꯑꯃꯨꯛ ꯆꯣꯡꯕ ꯑꯗꯨꯅ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯆꯣꯟꯕ ꯈꯔ ꯅꯦꯝꯕ ꯃꯤꯗꯅ ꯆꯦꯛꯀꯠꯂꯦ ꯈꯔ ꯋꯥꯡꯕ ꯃꯤꯅ ꯀꯧꯅ ꯑꯗꯨꯝ ꯆꯣꯡꯉꯦ ꯈ꯭ꯋꯥꯡꯗ ꯆꯥꯗꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡ ꯈꯔ ꯂꯥꯎꯕꯗꯨꯅ ꯆꯥꯔꯦ ꯈ꯭ꯋꯥꯡ ꯈꯔ ꯄꯤꯛꯄꯗꯨꯅ ꯆꯥꯗ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯤꯍꯤꯡ ꯍꯥꯏꯅ ꯃꯇꯝ ꯑꯃꯗ ꯍꯤꯡꯒꯣꯜꯗ ꯌꯥꯝ ꯊꯥꯔꯝꯃꯦꯕ ꯊꯧꯔꯤꯒ ꯇꯥꯟꯅꯕ ꯑꯗꯨ ꯄꯨꯔꯒ ꯆꯣꯡꯉꯦꯕ ꯑꯩꯈꯣꯏ 5 ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯅ ꯅꯤꯡꯁꯤꯡꯉꯛꯏ ꯔꯥꯎꯟꯒ 2 ꯁꯨꯅ ꯌꯥꯎ ꯌꯥꯄꯣꯟꯇꯦꯗ 2 ꯁꯨꯅ ꯌꯥꯎꯕꯗ ꯅꯥꯟꯊꯔꯛꯏꯕ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯅꯪꯒꯤ ꯔꯥꯎꯟ 2 ꯁꯨꯔꯦꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏꯗ ꯃꯇꯝꯗꯨꯗ ꯄꯨꯛꯅꯤꯡꯁꯦ ꯍꯣꯏ ꯑꯗꯨꯅꯤ ꯍꯧꯖꯤꯛꯉꯩꯒꯤ ꯏꯆꯥꯁꯨ ꯉꯥꯏꯔꯦ ꯑꯩꯁꯨ ꯉꯥꯏꯔꯦ ꯑꯩꯃꯛꯇ ꯈꯣꯡꯒ꯭ꯔꯥꯎ 2-5 ꯂꯩꯔꯦ ꯈꯣꯡꯎꯞ 2-3 ꯂꯩꯔꯦ ꯐꯨꯔꯤꯠ 3-4-5 ꯂꯤꯠꯂꯦ ꯀꯣꯠ ꯂꯤꯠꯂꯦ ꯖꯦꯀꯦꯠ ꯂꯤꯠꯂꯦ ꯃꯇꯝꯗꯨꯗꯗꯤ ꯐꯨꯔꯤꯠ 2 ꯁꯨꯅ ꯂꯤꯠꯄ ꯑꯩ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯑꯌꯥꯝꯕꯅ ꯌꯥꯝꯅ ꯋꯥꯅꯩ ꯍꯥꯏꯕ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔꯒꯤ ꯇꯣꯡꯅꯅꯕ ꯈꯣꯡꯎꯞ ꯋꯥꯏꯕ ꯆꯠꯅꯔꯝꯃꯤ ꯁꯦꯟꯗꯜ ꯃꯇꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯦꯜꯂꯛꯈꯤꯕ ꯄꯨꯟꯁꯤꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯆꯞ ꯃꯥꯟꯅꯩ ꯅꯨꯡꯉꯥꯏꯕꯗꯤ ꯑꯗꯨ ꯍꯧꯖꯤꯛ ꯌꯥꯎꯁꯪꯒꯤ ꯈꯤꯇꯪ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯑꯉꯥꯡ ꯅꯨꯄꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯝꯁꯤꯒꯤ ꯑꯣꯏꯅ ꯀ꯭ꯂꯕ 2ꯅ ꯀꯣꯟꯕ ꯂꯝꯅꯤ ꯑꯗꯨ ꯁ꯭ꯄꯣꯔꯠ ꯇꯧꯔꯤ ꯑꯉꯥꯡꯉꯩ ꯆꯐꯨ ꯊꯨꯒꯥꯏꯕꯤ ꯀꯣꯛ ꯐꯥꯏꯇꯤꯡ ꯑꯗꯒꯤ ꯏꯟ ꯑꯥꯎꯠ ꯇꯧꯗꯅ ꯊꯧꯔꯤ ꯆꯤꯡꯕꯤ ꯑꯗꯒꯤ ꯂꯣꯡꯖꯝ ꯍꯥꯏꯖꯝ ꯇꯧꯗꯅ ꯇꯧꯔꯤ ꯊꯑꯣꯏꯅ ꯄꯩꯁꯥ ꯊꯠꯇꯅ ꯈꯣꯠꯇꯅ ꯁꯣꯔꯣꯛꯇ ꯌꯥꯝꯅ ꯑꯆꯠ ꯑꯋꯣꯡꯗ ꯗꯤꯁꯇꯔꯕ ꯇꯧꯕꯗꯨꯗꯤ ꯑꯣꯏꯗꯦ ꯃꯤꯁ ꯍꯣꯏ ꯄꯥꯕꯨꯡ ꯉꯍꯥꯟꯋꯥꯏꯒꯤ ꯁꯨꯝ ꯂꯩꯔꯛꯄꯗꯣ ꯅꯨꯡꯁꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯍꯧꯖꯤꯛ ꯍꯦꯛ ꯇꯧꯕꯁꯤꯗꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯦꯛꯇ ꯌꯦꯡꯁꯤꯟꯗꯧꯒꯤ ꯑꯗꯒꯤ ꯍꯥꯏꯅꯕꯤ ꯉꯥꯡꯅꯕꯤꯁꯦ ꯌꯥꯝ ꯇꯣꯏꯅ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃ ꯈꯪꯗे ꯑꯗꯨꯝ ꯑꯐꯕꯗ ꯁꯦꯝꯗꯣꯛꯃꯤꯟꯅꯅꯕꯒꯤ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯤꯒꯥꯏ ꯋꯥ ꯉꯥꯡꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯤꯒꯥꯏ ꯋꯥ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯒꯤ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯐꯖꯗꯕ ꯃꯑꯣꯡꯗ ꯐꯖꯕꯤ ꯂꯣꯟꯗ ꯍꯥꯏꯕ ꯌꯥꯕ ꯁꯤꯒꯨꯝꯕꯁꯤꯗꯤ ꯁꯦꯝꯗꯣꯛꯁꯤꯍꯦ ꯁꯤꯃꯥꯏꯅ ꯍꯦꯛ ꯇꯧꯈꯤꯕꯁꯤꯗꯤ ꯍꯌꯦꯡ ꯐꯖꯗꯦ ꯁꯤꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯀꯥꯟꯅ ꯇꯥꯟꯅꯕꯩ ꯃꯍꯨꯠꯇ ꯑꯁ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯣꯏꯅꯦ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ ꯄꯥꯕꯨꯡ ꯍꯣꯏꯗꯤ ꯐꯣꯟ
Android paidabra khangam gadra khangam moidradi khangdre akhoi di pairabani hek uba hai tare mayam jina haujikan angang jingjina haujikan angang jingjina haiji thaban jongba haiji haujikan gi angang na hodokpa makti natte haijariba ko adubu adudagi upgrade tawrakpa haisidi matamdu de yeka gari da thorami hauji car tonga isini yeka gari natte hanadi san gari da bazar chatlami bani kethen kanarami bani sangol tonga ga kano chatlami ne ba haujiti car barna thar adu adan tholai sini haijariba adu babung oi matamdadi barna du tholam giroiba cycle frame da phi hapsel lerega agoi kaksing da cinema yengba wangoi thambanugi haibong yenguji ka hena leisabi ji frame da phi yelaga hapaga thaurameba kanasu kaisu khanaramdi leisabi da su frame da tongbai kai haidi thawriba pakhang da su asnoi frame da tongdi kai haidi cycle nen maru kopa ma da tawraga dum pangchat ta salameba ko matam dugi sannabi neba ko babung ado dagi amu television tholai prithvi da lai kano tawriba thoiba kholibjin kabo mu yengi khale ga cd mu tholai natra adai mu cassette ta mu hapaga khoini yengningba film amu yengi adai khale ga mobile tholai kano da leibuduga ada kano da leibuduga pau hek phaunai adai di mu smartphone hek thoksalaga saka hek inak nakna hek leiraboi ningna halebo ko matam gi ahong balak padugi akhoi sijinara ini khangba haira ini hekala ini ba matamduda pabungna akhoi haplen thalaga toromido matamduda blab asang baje leiramaga di haplen du thalamoeba tip leiramde semi leitabagi aduna hauji tholai ba social media da tholai se babung haujikan angang jing da sai bangang bagi loina dagi hauji ban thatle haisi banji haujikan angang na hodok pasu natte ada adum mamangai matam dagi adum leira bani adubu leiri e haidana su akhoi gi samaj se mangtharakadaba pot oiragadi lamdam nara akanda phattaba oiragado pot oiragadi semtok pe haiba chatnabi se khoina adum simaina akhoi lamdam se simai sum chakragadi mangjabani hela ani dorogadi hana lerami ba chatnabi se akhoi semto asi sigi rule ama thamaji chatla se adumaina semto ga chatminagi ba oiradi phajaiba yaeba aduna tabida haujikan gi angang singse men man ta de lambi da paisa pang thatli adai mo kano dress homda haraga subuko asai matamdugi leba dress setlameba haujik sumo haujiki leba dress setlapani aduda sidamo akhoina haiba yarise mini yengbada nungaroi doba dress setpa yade haraga magi club ama leiramgani adagi sangsthana ama leirangani ko aduna yengjin biraga adum tawhanbi ba ya heba natraga su yausang se numi nom khatang orsu nini khatang orsu humni khatang orsu akhoina semgi ba rule do sarkarna semakpa rule do da adum amana chatpa horakpada mathang adum chatnagi nebo ko ado Miss Pusparani aikoina songakpa thabal se 1920 sida adum lising jaurakna kun ga taret sumaina dum chatle ko thabal gi se decoration yaraga light yaraga ben aduga housing sina mo 80,000 70,000 1 lakh 20,000 ki am yogre haidi upgrade taw khalai ni hai tare matam dugi housing chatnabi se adaida hawai si kai de ko soi matang da kai re haidi thabal ama chong da suk yam budget se changhan ba se kai re adoragadi mamangai gi thaban chong ba se muthat pa yaroi do pot ni adoroga su ngasai gi lupa lising kun mani manga thadaraga chong ba thaban do dum okay phajarabane ba adugi type ta dum chong ba su kai de ba akhoi gi mathaki ise gi matam dana don ne aduga akhoi gi khong na badu ne yeina ba amaga rampet lama aduma daraga tipka gotan lama jan hai tare ko adu yaw di matam du ko aikoina pingai hai tare yaw di matam du da lising amaga chamnga lupa satret chanipan lising ani ka leigre thabal ahum bu chongi adune kaino ni ngahawai lupa mana silambada hujing nata lupa ani na silakpa gumbane haijari ba sai paisa hongkalakpa ade pot hongkalakpa sinane buko tawna raise adubu hongoi to akhoi gi inat akhoi gi chatna bise mangadawo pot oradi akhang ahai myam leiriba lamdam sigi leiriba dai lobu semi ba mayamna dum sembada kaisu kaide tawbodabu
ꯃꯤꯁꯣꯏꯅꯁꯨ ꯍꯥꯏꯕꯤꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯌꯥꯎꯁꯪꯁꯤ ꯄꯥꯛꯅ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯌꯥꯎꯁꯪ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯀꯣ ꯂꯝꯇꯥꯒꯤ ꯊꯥꯡꯖ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯆꯠꯄ ꯒꯧꯔ ꯆꯠꯄ ꯑꯃꯒꯤ ꯙꯔꯃꯒꯤ ꯋꯥꯐꯝ ꯁꯨꯡꯅ ꯅꯠꯇꯅ ꯄꯥꯛ ꯃꯨꯠꯄ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯃꯤꯁ ꯁꯤꯐꯥꯎꯗꯤ ꯍꯣꯏ ꯃꯨꯠꯄ ꯌꯥꯔꯔꯣꯏ ꯃꯨꯠꯄ ꯌꯥꯔꯣꯏꯗꯧꯕ ꯄꯣꯠ ꯆꯠꯅꯕꯤ ꯍꯣꯡꯗꯣꯛꯈꯤꯕꯗꯤ ꯌꯥꯏ ꯍꯥꯏꯗꯤ ꯄꯩꯁꯥ ꯊꯠꯂꯝꯕꯗꯒꯤ ꯁ꯭ꯄꯣꯔꯠ ꯑꯣꯏꯅ ꯇꯧꯔꯦ ꯍꯥꯏꯔꯒ ꯇꯧꯈꯤꯕ ꯑꯗꯒꯤ ꯑꯃ ꯇꯧꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯌꯥꯎꯁꯪ ꯃꯉꯥꯅꯤꯁꯤ ꯍꯨꯝꯅꯤꯗ ꯅꯤꯅꯤꯗ ꯂꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯄꯨꯡꯃꯨꯠꯃꯛ ꯃꯨꯠꯇꯅ ꯌꯥꯎꯁꯪ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯑꯣꯏꯒꯗꯕ ꯄꯣꯠꯇ ꯑꯣꯏꯅ ꯉꯥꯡꯅꯕꯅ ꯐꯩ ꯍꯥꯏꯁꯦ ꯑꯁꯤꯗꯅꯦꯕꯀꯣ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯀꯩꯅꯣ ꯂꯥꯛꯀꯗꯣꯏꯁꯦ ꯃꯒꯨꯟ ꯂꯥꯛꯀꯗꯣꯏꯁꯦ ꯑꯣꯏꯔꯣꯏꯗꯧꯕꯗ ꯑꯩꯈꯣꯏꯅ ꯈꯪ ꯍꯩꯔꯕꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯖꯔꯤꯕ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯧꯗꯣꯔꯛꯄꯗꯧꯅ ꯉꯥꯡꯕꯤꯕ ꯆꯩꯕꯤꯕꯗꯨꯒꯤ ꯃꯍꯨꯠꯇ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯂꯃꯟ ꯂꯩꯀꯥꯏꯒꯤ ꯂꯝꯗꯝ ꯑꯃꯒꯤ ꯂꯩꯔꯤꯕꯁꯤꯡꯗꯨꯅ ꯆꯠꯍꯟꯅꯤꯡꯕ ꯐꯖꯕꯤ ꯑꯗꯣꯝꯗ ꯁꯦꯝꯗꯣꯛꯑꯒ ꯆꯠꯃꯤꯟꯅꯕꯗꯨꯅ ꯍꯦꯟꯅ ꯐꯩ ꯁꯤꯅꯤ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯔꯤꯁꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯄꯥꯕꯨꯡ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪꯗꯤ ꯉꯪꯉꯝꯃꯨ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯤꯁ ꯑꯩ ꯏꯁꯩ ꯑꯣꯏꯅꯗꯤ ꯇꯧꯖꯔꯔꯣꯏ ꯏꯁꯩꯗꯨꯕꯨ ꯄꯥꯕꯨꯡ ꯏꯇꯝ ꯇꯝꯗ꯭ꯔꯕ꯭ꯔꯥ ꯃꯣꯅꯣꯂꯣꯛ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯁ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯆꯩꯕ ꯉꯥꯡꯕꯗꯤ ꯅꯠꯇꯕ ꯆꯨꯝꯅ ꯈꯛꯀꯤ ꯅꯣꯛꯐꯗꯦꯒꯤ ꯇꯥꯏꯞꯇ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤ ꯄꯥꯕꯨꯡ permission grant tawre nupi nupa ani ni ko matai manau ani sigi khatnabagi wari ni mai nupi si lekai thongna yahorokpadagi khadong chatpi wangdong chatpi yumda kaya laigandabi nipa sina suru chaluraga nupi masin nipa masin thidana dum subi handalakpada nupi je heta lairamdaba adugi ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯔꯛꯀꯦꯀꯣ ꯃꯤꯁ ꯑꯍꯥꯟꯕ ꯇꯥꯕꯗꯗꯤ ꯌꯥꯝ ꯍꯪꯒꯣꯏꯅꯤ ꯑꯗꯨꯒ ꯀꯣꯟꯅꯗꯗꯤ ꯅꯣꯛꯀꯅꯤ ꯑꯗꯨꯃ ꯈꯪꯍꯧꯔꯕꯗꯤ ꯐꯔꯦ ꯍꯥꯟꯅ ꯍꯥꯏꯍꯧꯔꯕꯅꯤꯅ ꯍꯥꯏ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯊꯕꯛ ꯁꯨꯔ ꯍꯜꯂꯛꯄꯁꯤꯗ ꯂꯩꯔꯝꯗꯦꯅꯤꯁꯦ ꯊꯣꯡ ꯃꯅꯤꯡ ꯃꯃꯥꯡ ꯄꯨꯂꯞ ꯍꯥꯡꯇꯣꯛꯑꯦ ꯍꯥꯏꯔꯒ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯝꯃꯅꯤꯁꯦ ꯅꯨꯃꯤꯠꯁꯤꯅ ꯌꯧꯔꯦ ꯆꯥꯛꯁꯨ ꯊꯣꯡꯉꯝꯃꯣꯏ ꯍꯟꯖꯜꯂꯒ ꯄꯦꯄꯥ ꯉꯥꯡꯅꯔꯅꯤ ꯍꯥꯏ ꯆꯧꯕꯤ ꯑꯃ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦꯅ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯨꯄꯤ ꯅꯪꯁꯦ ꯑꯩꯁꯤ ꯁꯤꯒꯤ ꯌꯨꯝꯕꯥꯟꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯜꯂꯗꯣꯔꯤꯕ ꯊꯣꯛꯄ ꯑꯃ ꯇꯧꯔꯅꯤ ꯃꯥꯅ ꯉꯥꯡꯕꯗ ꯑꯩꯅ ꯉꯥꯡꯕ ꯇꯥꯕꯤꯒꯗꯕ ꯅꯠꯇꯦ ꯍꯥꯏ ꯑꯣꯛꯇꯕꯤ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯒꯦꯅꯦ ꯑꯔꯦ ꯑꯣꯛꯇꯕꯤ wahai mai haiba ga woktabi haiba nangu wokpu ibrane hibi manungambagi makthakha awang maning mamang chalure hanjalle ni paji kari suri kamdauri jo hannazu yende ondok pani da ko nangse nangonda no woktabi haiba sibu nanguna samu bhapta abangam bro ibani khaktani sari baina sokwana soriba chengbe khaimna nui konni ju chana di ibani da sabada nang woktabi haina nangna lambi dulana chalene nangbo Chaubi ama nangbu gyan taun he nangbu wokpu woibran he chen kiji ma nang woibran he nangbo haima miss matang soida loisan jage haima ana haira loisan ye wani da hello tabiri bro tajari babu hajaye akoi kido last kido haima ana haira loisan ye do kai nupi khonjen du na kana karai de lori no babu aigi khongnawdagi thokibani yam nungsiye babungji thank you babung thank you miss laibak leitaba haigadra miss pangal ina khonmana tupi langbadi khunu upi lairabana langbadi amadu upi haiba wari do yamna nauri ngeidagi ai drama ji sak yajarakpani bako adubu sumang lilagumba karigumde yawramadi phadoba matamdadi drama yawbasi amna woptaba aina ahalamanjingna haiba indaba lamhen tuihenba oina matamda lobigi bako hoi larik tamba bawda nupina larik tamba bawda nupina larik tamba thingamemni nupina larik tamba kari kana doino na isei sakpa art tawba bawda yaramdreni yumgi ahalamanjing adu matamda sumang lila yawramagadi phagadaba drama nina upai lagi demis adubu pabung artist haije sumang lila da film de yaurga artist khakta nate ko pamjaba adu pabung na pamjari baduda ngasi akhoi da mate emaga tahan biba mayam radio taiba mayam ga nungai han biri sisu pabungi gun matik mayai do
ꯑꯩꯈꯣꯏꯅ ꯈꯪꯖꯔꯤꯕꯅꯤ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯤꯁ ꯑꯗꯨꯅ ꯑꯩꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯑꯀꯥꯏꯕ ꯎꯕꯗ ꯁꯩꯔꯦꯡ ꯑꯣꯏꯅ ꯍꯦꯛ ꯒꯝꯂꯥꯗ ꯂꯩ ꯍꯧꯕ ꯀꯪꯅ ꯍꯧꯕ ꯎꯔꯝꯃꯒꯅ ꯑꯩꯈꯣꯏꯒꯤ ꯂꯩ ꯊꯥꯕꯤꯔꯤꯕ ꯏꯆꯜ ꯏꯆꯦꯁꯤꯡꯗ ꯁꯩꯊꯥꯔꯒ ꯍꯦꯛ ꯏꯖꯕ ꯄꯣꯜꯗ ꯎꯆꯦꯛ ꯑꯗꯩ ꯆꯦꯛꯂꯥ ꯌꯣꯛꯑꯝꯃꯒꯅ ꯑꯩꯕꯨ ꯐꯥꯖꯤꯜꯂꯒ ꯅꯨꯡꯁꯤꯕꯤꯔꯤꯕ꯭ꯔꯥ ꯑꯣꯠꯄꯤꯔꯤꯕ꯭ꯔꯥ ꯍꯦꯛ ꯏꯕ ꯇꯂꯞ ꯆꯥꯕ ꯍꯦꯛ ꯎꯔꯒꯅ ꯇꯂꯞ ꯍꯦꯛ ꯏꯕ ꯇꯂꯞꯅꯦ ꯑꯩꯗꯤ ꯇꯂꯞ ꯍꯥꯏꯅ ꯑꯩꯒꯤ ꯃꯃꯤꯡ ꯂꯩꯖꯕ ꯇꯂꯞꯀꯤ ꯊꯣꯏꯕ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯆꯕꯅꯤ ꯃꯤꯁ ꯑꯣ ꯍꯣꯠꯅꯕꯤꯌꯨ ꯄꯥꯕꯨꯡ ꯍꯣꯠꯅꯕꯤꯌꯨ ꯏꯁꯥꯒꯤ ꯍꯩꯖꯕ ꯈꯪꯖꯕ ꯑꯩ ꯐꯥꯎꯕꯗꯨ ꯈꯛꯇ ꯅꯠꯇꯦ ꯁꯦꯂꯦꯕ꯭रिꯇꯤ ꯑꯣꯏꯕꯗꯨ ꯈꯛꯇ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯈꯪꯖ ꯍꯩꯖꯕꯗꯨꯗꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯐꯪꯉꯦ ꯍꯧꯖꯤꯛꯇꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯂꯩꯔꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯅꯨꯡꯉꯥꯏꯍꯟꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯄꯥꯕꯨꯡ ꯍꯦꯄꯤ ꯌꯥꯎꯁꯪ ꯂꯣꯏꯁꯤꯜꯂꯛꯄꯗ ꯊꯥꯒꯠꯆꯔꯤ ꯃꯤꯁ ꯊꯥꯒꯠꯆꯔꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯍꯤꯒꯤ ꯑꯅꯧꯕ ꯀꯨꯝꯑꯣꯟ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯅꯧꯕ ꯀꯌా ꯄꯨꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯁꯔꯨꯛ ꯌꯥꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯁꯥꯡꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯊꯝꯖꯔꯒ ꯃꯤꯁ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯊꯝꯖꯒꯦ ꯃꯤꯁ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯊꯦꯡꯛ ꯌꯨ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯃꯤꯁ ꯅꯤꯝꯂꯥ ꯑꯩꯗꯤ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯛꯏꯗ ꯄꯦꯅ ꯈꯔꯗꯤ ꯉꯥꯡꯍꯧꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯁꯤ ꯈꯔ ꯉꯁꯤꯗꯤ ꯍꯤꯒꯥꯏ ꯋꯥ ꯈꯔ ꯇꯧ ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯁꯤꯗꯤ ꯑꯁꯦꯡꯕꯅꯤ ꯂꯣꯠꯄ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯊꯣꯛꯏꯉꯩꯁꯤꯗꯕꯀꯣ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯤ ꯁꯦꯟ ꯊꯠꯄ ꯍꯥꯏꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒꯤ ꯁꯦꯟ ꯉꯥꯏꯈꯣꯗ ꯃꯤꯁ ꯅꯤꯝꯂꯥ ꯑꯗꯨꯅꯦ ꯍꯧꯖꯤꯛ ꯈꯛꯇ ꯍꯧꯗꯣꯔꯛꯄ꯭ꯔꯥ ꯑꯗꯨꯅꯦ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯁꯦꯟ ꯊꯠꯄꯁꯦ ꯊꯠꯍꯜꯂꯔꯣꯏꯁꯤ ꯁꯤꯅ ꯑꯩꯈꯣꯏꯗ ꯑꯀꯥꯏꯕ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕ ꯑꯗ ꯂꯝꯕꯤꯗ ꯍꯧꯖꯤꯛ ꯊꯠꯇꯅ ꯗꯤꯁꯇꯔꯕ ꯇꯧꯕ ꯈꯣꯠꯄꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯒꯤ ꯇꯧꯔꯛꯑꯝꯃꯦ ꯍꯥꯏꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯅꯨꯃꯤꯠꯁꯦ ꯅꯣꯡꯃꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯁꯨꯝ ꯂꯩꯔꯛꯑꯀꯥꯟꯗ ꯅꯣꯡꯃꯗ ꯂꯨꯄꯥ 1,000ꯅ ꯀꯣꯟꯅꯗꯕ ꯌꯥꯎꯔꯝꯃꯦ ꯍꯥꯏꯔꯤꯕ ꯄꯨꯡ 10-11 ꯇꯥꯔꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯂꯣꯏꯔꯒ ꯃꯧꯁꯤꯡꯒꯤ ꯑꯗꯒꯤ ꯅꯨꯄꯥꯁꯤꯡꯒꯤ ꯙꯣꯟ ꯌꯩꯗꯅ ꯏꯁꯩ ꯁꯛꯇꯅ ꯂꯥꯛꯑꯝꯃꯦ ꯍꯥꯏꯕ ꯑꯗꯨ ꯍꯧꯖꯤꯛ ꯇꯞꯅ ꯃꯥꯡꯊꯔꯛꯑꯕꯅꯦ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯃꯥꯡꯊꯔꯛꯁꯅꯣꯕꯀோ ꯍꯥꯏꯗꯤ ꯑꯗꯨ ꯐꯠꯇꯦ ꯃꯗꯨ ꯀꯩꯁꯨ ꯀꯥꯟꯅꯗꯦꯗ ꯍꯥꯟꯅ ꯃꯥꯡꯊꯔꯛꯄꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯑꯗ ꯇꯜꯂꯛꯄꯒꯤꯅꯤ ꯑꯗ ꯈꯔ ꯇꯧꯕꯁꯤꯗ ꯑꯃꯨꯛ ꯊꯤ ꯉꯥꯡꯕꯤꯕꯁꯦ ꯏꯀꯥꯏꯖꯔꯛꯄꯒꯤꯅꯦꯕꯀꯣ ꯑꯗꯨ ꯆꯠꯇ꯭ꯔꯤꯗꯣ ꯇꯜꯂꯦꯗ ꯆꯠꯄ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯥꯏꯗꯤ ꯑꯍꯣꯡꯕꯁꯦ ꯍꯣꯡꯉꯛꯀꯗꯣꯏꯅꯦꯕ ꯁꯨꯝ ꯍꯣꯡꯉꯛꯀꯗꯣꯏꯅꯦꯕ ꯑꯗ ꯍꯧꯖꯤꯛ ꯀꯥꯕꯣꯛ ꯈꯔ ꯇꯧꯔꯤꯁꯤꯗ ꯑꯃꯨꯛ ꯊꯤ ꯉꯥꯡꯕꯤꯕꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗ ꯍꯥꯏ ꯁꯥꯝꯅ ꯌꯥꯎꯁꯪꯁꯤꯗ ꯑꯩꯈꯣꯏꯁꯨ ꯏꯆꯦꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯑꯣꯛꯇꯣ ꯇꯣꯡꯉꯒ ꯄꯩꯁꯥ ꯀꯥꯏ ꯆꯠꯂꯤꯅꯤ MLAꯒꯤ ꯃꯌꯨꯝꯗ MLAꯒꯤꯗ ꯑꯗꯒꯤ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯇꯧꯔ ꯑꯗꯣ ꯀꯣꯜ ꯑꯃꯃꯨꯛ ꯂꯧꯈꯠꯂꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯪꯈꯤꯁꯤ ꯍꯜꯂꯣ ꯀꯔꯤ ꯃꯣꯠ ꯂꯩꯒꯦꯅ ꯍꯜꯂꯣ ꯑꯧ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯊꯧꯆꯣꯝ ꯖꯌꯦꯟꯇ ꯀꯨꯃꯥꯔ ꯁꯤꯡ ꯗꯤꯜꯂꯤꯗꯒꯤ ꯄꯥꯕꯨꯡ ꯖꯌꯦꯟꯇ ꯍꯦꯄꯤ ꯍꯣꯂꯤ ꯁꯦꯝ ꯇꯨ ꯌꯨ ꯍꯦꯄꯤ ꯌꯥꯎꯁꯪ ꯑꯗꯣ ꯄꯥꯕꯨꯡ ꯌꯥꯎꯁꯪꯗꯤ ꯗꯦꯜꯂꯤꯒꯤꯗꯤ ꯂꯣꯏꯔꯝꯃꯅꯤ ꯀꯔꯤ ꯗꯦꯜꯂꯤꯗꯗꯤ ꯌꯥꯎꯁꯪ ꯂꯣꯏꯔꯝꯃꯅꯦꯕ ꯗꯦꯜꯂꯤꯗꯗꯤ ꯅꯣꯡ ꯈꯛꯇ ꯉꯁꯤ ꯈꯛꯇꯅ ꯄꯥꯡꯊꯣꯛꯀꯗꯕ ꯍꯌꯦꯡ ꯉꯁꯤꯅꯦꯕꯀꯣ ꯑꯗꯨꯗꯤ ꯄꯥꯡꯊꯣꯛꯀꯦ ꯇꯧꯔꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯧꯔꯝꯃꯅꯤ ꯌꯥꯎꯁꯪ ꯑꯃꯨꯛ パンꯊꯣꯛꯈ꯭ꯔꯗꯤ ꯏꯔꯣꯏꯔꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯃꯤꯒꯤꯗꯤ ꯊꯥꯏꯅꯗꯩ ꯑꯗꯨꯝ ꯂꯩꯔꯛꯄ ꯆꯠꯅꯕꯤꯅꯤꯀꯣ ꯑꯗ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯨꯛ ꯊꯥꯏꯅ ꯂꯩꯔꯝꯕꯗꯨꯗꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯣꯡꯉꯛꯑꯕꯅꯦ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯦꯕ ꯑꯗ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯍꯦꯟꯖꯜꯂꯛꯏꯁꯤꯅ ꯊꯥꯕꯜꯒꯤ ꯐꯤꯖꯪꯗ ꯄꯩꯁꯥ ꯃꯌꯥꯝ ꯀꯥꯔꯄꯦꯠ ꯊꯥꯔꯛꯄ ꯁꯤꯒꯨꯝꯕꯁꯤꯗ ꯈꯔ ꯂꯩꯕꯩ ꯋꯥꯅꯦꯕꯀꯣ ꯕꯦꯟ ꯑꯗꯒꯤ ꯑꯗꯨꯗ ꯍꯦꯟꯒꯠꯂꯛꯄ ꯑꯗꯩꯗꯤ ꯌꯥꯎꯁꯪ ꯃꯅꯨꯡ ꯍꯦꯟꯇꯣꯛꯑꯒ ꯊꯥꯕꯜ ꯆꯣꯡꯕ ꯍꯥꯏꯁꯤꯁꯨ ꯉꯍꯥꯟꯋꯥꯏꯁꯨ ꯑꯗꯨꯝ ꯆꯣꯡꯉꯛꯑꯦ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯗꯣ ꯃꯌꯥꯝ ꯆꯪꯉꯝꯅꯤꯅ ꯁꯤꯟꯕꯕꯨ ꯌꯥꯝ ꯁꯤꯟꯗ꯭ꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯉꯝꯃꯛꯇ꯭ꯔꯕꯅꯤꯅ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯆꯍꯤꯒꯤ ꯑꯃꯨꯛꯇꯪ ꯂꯥꯛꯄꯅꯤ ꯈꯟꯗꯨꯅ ꯆꯣꯡꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝꯗꯒꯤ ꯄꯩꯁꯥ ꯅꯤꯔꯦ ꯃꯇꯝꯒꯤꯅꯤ ꯃꯌꯥꯝꯁꯨ ꯍꯔꯥꯎ ꯂꯨꯄꯥ 10 ꯑꯃ 5 ꯑꯃ ꯄꯤꯕꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯊꯤꯅ ꯉꯥꯡꯕꯁꯨ ꯌꯥꯎꯔꯤ ꯃꯆꯥ ꯃꯁꯨ ꯄꯣꯛꯇꯕ ꯈꯪꯗꯦꯕ ꯄꯤꯗ꯭ꯔꯁꯨ ꯌꯥꯏꯌꯦꯕꯀꯣ ꯑꯗꯅꯦ ꯁꯦꯝꯇꯣꯛꯑꯁꯤ ꯅꯍꯥ ꯃꯆꯥꯁꯤꯡ ꯌꯥꯎꯁꯪꯁꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯑꯣꯏꯕ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯀꯩꯅꯣ ꯇꯧꯕ ꯀꯨꯝꯍꯩ ꯑꯃ ꯅꯠꯇꯦꯕ ꯃꯤꯒꯤ ꯃꯇꯧ ꯇꯝꯃꯒ ꯇꯧꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯊꯥꯗꯣꯛꯑꯁꯤꯅ ꯍꯥꯏꯔꯒ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯍꯧꯗꯣꯛꯄꯗꯧꯅ ꯍꯦꯛ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯏꯁꯩ ꯁꯛꯍꯟꯁꯤꯔ ꯉꯁꯤꯁꯦ ꯄꯥꯕꯨꯡ ꯏꯁꯩ ꯁꯛꯍꯟꯁꯤ
ꯀꯣꯜ ꯐꯪꯉꯛꯏꯉꯩꯁꯦ ꯄꯥꯕꯨꯡ ꯏꯁꯩ ꯑꯃ ꯉꯥꯡꯊꯣꯛꯄꯤꯔꯣ ꯍꯥꯟꯅ ꯍꯣꯂꯤꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯁꯛꯇꯣꯔꯣ ꯃꯔꯨꯑꯣꯏꯅ ꯏꯁꯩꯒꯗꯤ ꯍꯩꯇꯦꯀꯣ ꯏꯁꯦꯡꯅ ꯁꯛꯇꯕꯗꯤ ꯌꯥꯔꯔꯣꯏ ꯉꯁꯤꯗꯤ ꯁꯛꯇꯕꯗꯤ ꯌꯥꯔꯔꯣꯏ ꯀꯔꯤ ꯊꯥꯗ ꯂꯥꯛꯎꯒꯦꯗꯣ ꯁꯛꯇ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯀꯔꯤ ꯊꯥꯗ ꯂꯥꯛꯎꯒꯦ ꯏꯆꯥꯅꯤꯅ ꯁꯛꯑꯣꯅ ꯁꯛꯈ꯭ꯔꯕꯅꯦ ꯑꯗꯨ ꯁꯛꯑꯁꯨ ꯃꯁꯤ ꯃꯁꯥ ꯍꯩꯇꯕꯅꯤꯅꯀꯣ ꯇꯝꯕꯤꯗꯣꯏꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤꯗꯤ ꯌꯥꯎꯁꯪꯁꯨ ꯌꯥꯎꯁꯪ ꯌꯥꯎꯏ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯔꯛꯇꯦ ꯊꯥꯕꯜ ꯆꯣꯡꯕꯁꯨ ꯍꯩꯇꯦ ꯑꯗꯩ 이세이 점수 lummak taba lummak yengba yam haye lumma taba lumma yengba haye ado phongna taba adagi phongnaga matemga sungang thokpadi pabung kari tawi hayiba ringa sana ngangamani da chani na hayiba ngangda ya ba ngangdoi kari thada lauge se pabung amta ngangsi se pupu kauge tawre pupu kauge tawi he pabung ngang thora se pupu kaudana ba Pabungna khwaidai pamjaba isai ni kari thada lauge se aduna khwaidai pamjaba isai ni haigidaba wane itani sakpana taage tawne de aina sakpana taba akhoi ni sakpadi pabung oina sau hairak tuzu dum saklak taw lairamni ado akhoi na nong phado hairak pasina pabung oina sakadaba natra misrimla mane pabung try am tang tawsne thada lauge khangre hen haigidi haigda mera thada laura pabung ta haibiro Mera thada laura haidi. Mera thada laura. Phairel thada laura. Kari thada laura. Mera thada laura. Borba to nyai jari. Isai gumba nogi puno mokse ai lumo dum tabe yam haye bako. Isana thoga thobok thokuse haitabe wana in tawris pailu bamne adegi mayam na tawena bender ma jakang de khoi thakpa jabu haite khani jabu haite kwa jabu haite aina hairije noina mayam to thabuk se sum yengjaba tumna lot non mi khangan na yengba oh pure babok ni ne babong je pure babok ni babong je ado yengba hedi komai ngata ne ta hoi adu sune leibo ko khoi babok ta su leibo ko chumtring Ningthau manai chumdring chatpadu adu tare pabung hadi mina no su noktaba mina kapasu kaptaba adum mai gi yengbam thokpa tam yengbado aduni pabung toije kuba kuge na su khandaba aduni pabung na tawjai hadi mayam gyang di yaudu yawe aduga manung yo yaudu be wane khoi tawris chume aduni haije pabung je khoi gi asengba babok ni hai tare pure babok pure babok Itani program loiraga lilaga loiraga tapna ingna moraga paraga hogalaga moli chatpa kangbu duneba ngasai wari do ngasai wari do wakhandu singjalaga leigibagi ne mana tumina hogala mathan chatlido mane phajai bu haigera phajade bu haigera comment amta pidana adum phajai ne ga na asum nuksi ne ga dai ngasai do khatang pien bu watli da ga matha do khanjabi do pabung yausang aberte badi chatpirak pra karai ni chatuino pamde mi na terek to yawai ni teru de mi babok ne haraga as babung je imaga aberte naraktra ba ani rakte hauji di taina bro adu de hauji dali de yausang yawa matam da di tai bi taina bro yausang yaw thoe thokpudi ko aduga mi na terek to yawai ai ni tai ublik ai pamji da cho pamdo ado imagi makhazai du da amtang abir nan bi badi kari kai pabung aiju pabungi imagi khazai du da pabung na abir angang badu na amtang nan bi badi kari kai ako khudi di kitang lawra ka tai badu di adum tai da khudi kitang lawra da na ai gonna derang da ino happy holi na kitang happy of sign tai bi tai abako adoga abere paina ko tan taina badu ko ai to ke doga sai ke eko ke ojabna haibi gi badu yam chumme mange man cycle frame na ha po ko do badu eko to re ko me tam to re thabuk ne thabuk do tab mane mana hari do eko le chimai ma tab ko badu mai cycle ha po ko puram me ba aro eko di cycle pu na ngau dre cycle ju pu badang hau dre eko di matam du chahi yam jara so matam du nang ja do ba dar oh koi daw ya ba ai gadra koi di imai pana phajan chulu torpa koi imai pa koi yam nu sinei aduga ai khoi su ichinau sin yam nu sinei ai koi lei riba promo koi ichinau sin gida
ꯑꯩꯈꯣꯏ ꯑꯉꯥꯡ ꯏꯅꯥꯎꯁꯤꯡꯁꯤꯅ ꯇꯌꯥꯏ ꯍꯥꯏꯕꯗ ꯁꯨꯝ ꯆꯦꯜꯂꯛꯀꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎ ꯑꯃ ꯂꯩ ꯃꯥꯗꯤ ꯑꯣꯇꯣ ꯊꯧꯏꯀꯣ ꯏꯅꯥꯎ ꯅꯨꯄꯥꯒꯤ ꯃꯃꯤꯡꯁꯦ ꯑꯕꯤꯔꯥꯝ ꯀꯧꯋꯦꯕ मासे अखोई ऑटो ऑटो अब मादी लाइक तो फरन तम होद्रे अदुना ऑटो में ऑटो थो मतम सिदा मादी कया गमन नुपी मन नुपा मन आई ngasi पैसा याउद्रे हबद मा पैसा लौदे बा मादी को होय केसो काय दे तकिने बदुगा स्कूल गंगांग सिंग तोम तम मा ऑटो से बो बाई मा पैसा लौदे बा ngang जे अदुना मी ने योन लेते कुदैन हराउ जे आई gi नाउ दे खेंग gi नाउ ने नोंगसोय कोई की छरोक तक मखा तक दो नुपी ने पैसा याउदे दबा पैसा से अब कमाई चतो रही है तारा को आई थे दोनी काय जो कदा यो दोइनो खंगे सिदगे लमोंग हाबे अदोदि परे मतंग ले पोई आई थाबी गे न गाड़ी लाक को इनाउ पा थक दा पोय वन आई को इनाउ साय बा नंग जाय अनि थिंगिरम मोहम तमदा आई को इनाउ नो पान थिंबिरे पैसा से लौदे आए अजे आई को हानदगी मति मी की मटें पान सुरा तोरक पाय तारे को अदुना मतम द मी हजरा मी अनंग जी सिलेक्शन ले नंग जी बोले तो रा हायरे बे गोनो को आई बोस ले चरोय तेम तो जरोय आई मी हवा बुगम से दे सम हाय बेन अदुई मतुंग ना आई मामा याय मना जेम समदें पांग दौना आई मामा याय मना ऐंगोंदा पुसिलम नो डायमंड जे अदु पुसिला ग तो ने सम याव पदन आई हाने किसिन जब से इंटरेस्ट वाला मेबा होय लेकिन इंटरेस्ट को ना किसिन जल मतुंग दा इंटरेस्ट नोय द पुन्ना अखोई इते मकेना सना को मको ने खरा हाइदे पददी अदुम पुन बाय तारे याव बाय तारे होय अदुना अखोई प्रोग्राम खुरमुसी असुम आई यावजी अदुबो अखोई इसा निर्मला से ngana सना आन जोई इम बकोते इसा पुष्पाजी यम दथोय यम कंप्लेन नंग जी यावरी पाबुंग जे द जो दुम दाउ थोजबनी दा ngaiko pabung gi wari se marak thatlaga misim la ina haning base pabung se khoi gi pukchel chawba aduga khoi gi thabak tawbada yamna cheksinna dagi tawjaba aduga mayam gi mayam marakta sum mayam ga nungaina tinjaba loina jaba je pamjaba misak ama aduga lai lai su yam haina sagi mi ama oina poklakpagi haitare ko tabham tokpa sagi thodang aigi su lei badu hotna jarakpa thawai haksang yauna hotna jarakpa yamna nungai yai phaba haitare ko jamjamna dum nungai yai phana horakpa misak amani adubu pabungi nungai ba tangkhai madi pabungje nungai ba phangdre chummi ko chummi ko maje arha khang lo hong hongdre ji ए हाइराखिनी पाबुंग हाइराखिनी हाइदि नुंगाइबा हाइसे ए पैसा पाइरागा अदगी दलान फुरा सारागा अइना तौनिंगबदो तौरागा नुंगाइबदो खक्ता नत्तेबको द साइगी पाखंग ओइबगी नुंगाइबा लांगबा अदै थाबल चोंगबा दैगी इसै येंगबा लांगबा नै मयाम कोइ लांगदना हराउ नुंगाइबा फोंदोकपा अदुगुंबसे अमते यावदना इचम चमना साधु बाबा दौना इचम चमना लेबनिना अदुगुंबा नुंगाइबदु सुम सही हुजिक सही पाबुंग सही हुंफु हेला अबौजेउ तंखाइबु हेलमनिदा नुंगाइ तंखाइ हेले 70 लाम फंगमनिदा सही कादे अदुने अइना ngasai saru kaino do 50% नुंगाइबा फंगद्रे हाबदो हेलेबा 50% हेले नुंगाइबनि महाउ यम लौवे लुम ताजाबा महाउ लौरसु इसागी दुदि फंगद्रबनिना पाबुंग थियोरी दि तौरगा प्रैक्टिकल तौदबदि नुंगाइतेबा अदुने प्रैक्टिकल दि क्या यारोक्ते अदुदि नुंगाइबा कौते दो वाटलेबा अदुने थाबन चोंगwi नुंगाइबा इदु खंगमरोय अदगी क्वा चाबै क्वा महाउ खंगमरोय यो सम पारक पकान टेस्ट अमता तौरमरोय पाबुंग टेस्ट तौद्रे अदुना 50% हेले नुंगाइतबसे हाइदि येंगबदि हाइ येंगबा हाइबदुगी 10% पीरे अदगी नंगी मामा से थबनि याम पामे बांगांग ओनगे को आई युमदा सम संजावग्रो थबन चोंगो थादोके मोजे आई थोकते ले जाओ नोय थबन चोंग लाओ नन थादोकेबा कनागुमना ए थबन चोंग मा लेवरगा मतु सखरे हायबको अदु पाबुंग कइनो मर अमुक्तंग थसा होगे अदु पाबुंग न थाबनगी मगुन खंगदबैनी इमा थादोखरिद मान थाबनगी मगुन खंगमदि पाबुंग ने इमा दो सुता थादो ओमोयबा चटपे यारोय पाबुंग जी करिमते यावरक्त्रे हाइना ताकपदि अदु दुनेबा हाइदि मीजे
ꯊꯥꯕꯜ ꯍꯥꯏꯁꯤꯗꯕꯨ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯍꯔꯥꯎ ꯅꯨꯡꯉꯥꯏꯗꯅ ꯆꯥꯛꯅꯗꯅ ꯑꯣꯏꯅꯗꯅ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯃꯗꯨꯗ ꯑꯗꯨꯒꯤ ꯏꯟꯇꯔꯦꯁꯇꯅꯦꯕꯀꯣ ꯂꯩꯁꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯅꯍꯥ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯏꯟꯇꯔꯦꯁꯇꯨꯗ ꯆꯣꯡꯅꯔꯤꯅꯦꯕ ꯊꯥꯕꯜꯁꯦ ꯄꯥꯕꯨꯡ ꯊꯥꯕꯜꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏꯗꯤ ꯃꯀꯣꯛ ꯆꯤꯡꯉ ꯆꯣꯡꯉꯦ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯑꯁ ꯁꯤꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ ꯑꯁ ꯄꯥꯕꯨꯡꯁꯦ ꯀꯩꯅꯣꯅꯤꯁꯦ 50% ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯤꯁꯦ ꯏꯔꯥꯡ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦꯕ ꯏꯔꯥꯡ ꯍꯥꯏꯕꯁꯤꯗꯅꯦꯕ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯂꯣꯏ ꯂꯩꯗꯣꯏꯁꯦ ꯏꯁꯥꯗ ꯏꯔꯥꯡ ꯑꯃ ꯌꯥꯎꯔꯛꯑꯗꯤ ꯑꯩꯁꯦ ꯏꯁꯩ ꯁꯛꯅꯤꯡꯉꯛꯇꯣꯏꯅꯤ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯗꯥꯟꯁ ꯇꯧꯅꯤꯡꯉꯛꯇꯣꯏꯅꯤ ꯑꯗꯨꯅꯦ ꯄꯥꯕꯨꯡꯁꯦ ꯏꯔꯥꯡ ꯑꯃ ꯏꯌꯥꯎ ꯌꯥꯎꯗꯦ ꯑꯗꯣ ꯄꯥꯕꯨꯡꯁꯦ ꯆꯥꯕꯒꯤꯁꯨ ꯏꯔꯥꯡ ꯌꯥꯎꯔꯝꯗꯧ ꯃꯥꯟꯗꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯁꯤꯅꯦ ꯃꯍꯥꯎ ꯂꯧꯕꯗꯤ ꯌꯥꯝ ꯍꯩꯌꯦꯕꯀꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯌꯥꯎꯗ꯭ꯔꯁꯨ ꯃꯍꯥꯎ ꯂꯧꯕꯗꯤ ꯌꯥꯝ ꯍꯩ ꯃꯅꯥꯛ ꯑꯗꯨꯋꯥꯏ ꯑꯗꯨꯝ ꯂꯩꯅꯦꯕ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯃꯤꯒꯤ ꯃꯅꯥꯛꯇ ꯆꯥꯔꯒ ꯐꯝꯃꯒ ꯃꯅꯝ ꯂꯧ ꯂꯩꯔꯝꯗꯅ ꯄꯥꯕꯨꯡꯁꯦ ꯑꯃꯨꯛ ꯑꯗꯨꯅꯤ ꯃꯍꯥꯎ ꯂꯧꯕ ꯍꯥꯏꯁꯦ ꯑꯗꯨꯅꯤ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯈꯜꯂꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯎꯏꯍꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯍꯥꯏꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯑꯗꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯅꯤꯡꯕꯀꯣ ꯑꯩ ꯅꯤꯡꯁꯤꯡꯉꯦꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯅꯥꯠ ꯅꯠꯇꯦꯕ ꯑꯩ ꯌꯦꯟ ꯊꯣꯡ ꯆꯥꯏ ꯀꯥꯏ ꯍꯥꯏꯕꯗꯣ ꯅꯨꯄꯤ ꯑꯉꯥꯡ ꯑꯍꯟꯁꯤꯡ ꯌꯥꯝ ꯍꯥꯏꯕ ꯉꯁꯤꯗꯤ ꯌꯦꯟ ꯊꯣꯡ ꯆꯥꯏ ꯀꯥꯏ ꯍꯥꯏꯔꯦꯕ ꯑꯗꯣ ꯍꯥꯏꯅꯤꯡꯗꯦꯕ ꯑꯩꯗꯤ ꯊꯥꯡꯉꯩ ꯁꯦꯡꯕꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯉꯥ ꯆꯥꯏ ꯍꯥꯏꯕꯗꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯃꯍꯥꯎ ꯂꯧꯕ ꯍꯥꯏꯕꯗꯤ ꯍꯩ ꯑꯩꯈꯣꯏꯁꯨ ꯌꯦꯟ ꯊꯣꯡꯕ ꯈꯔ ꯆꯥꯏ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯆꯠꯅꯔꯤꯕ ꯑꯣꯛꯀꯨꯝꯕ ꯑꯗꯒꯤ ꯁꯟꯒꯨꯝꯕꯗꯤ ꯑꯩꯈꯣꯏ ꯆꯥꯗꯦꯕ ꯊꯥꯡꯉꯩ ꯉꯥ ꯐꯥꯎꯗꯤ ꯆꯥꯏ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯉꯥ ꯐꯥꯎ ꯆꯥꯗꯦꯕ ꯁꯦꯡꯅ ꯁꯦꯡꯕꯗꯤꯀꯣ ꯀꯔꯤꯒꯤꯅꯣ ꯄꯥꯕꯨꯡ ꯉꯥ ꯆꯥꯗ꯭ꯔꯤꯁꯤꯕꯣ ꯑꯩꯗꯤ ꯆꯥꯏ ꯑꯩꯗꯤ ꯂꯣꯏ ꯆꯥꯏ ꯑꯩꯈꯣꯏ ꯋꯥꯏꯐ ꯆꯥꯗꯕ ꯏꯆꯥꯅꯨꯄꯤꯁꯨ ꯆꯥꯗꯦ ꯏꯆꯥꯅꯨꯄꯥꯁꯨ ꯆꯥꯗꯦ ꯉꯥ ꯄꯥꯝꯗꯕ ꯃꯣꯏꯅ ꯑꯗꯣ ꯌꯦꯟ ꯊꯣꯡꯕ ꯀꯥꯗꯤ ꯆꯥꯕ ꯇꯝꯕꯤꯔꯦ ꯍꯩꯇ꯭ꯔꯁꯨ ꯐꯩꯌꯦ ꯄꯥꯕꯨꯡ ꯉꯥ ꯆꯥꯕ ꯉꯥ ꯄꯤꯖꯗ꯭ꯔꯒ ꯌꯦꯟ ꯑꯣꯏꯅ ꯄꯤꯖꯕ ꯐꯩꯅꯦ ꯄꯥꯕꯨꯡ ꯍꯌꯦꯡ ꯉꯥ ꯆꯥꯔꯒ ꯃꯔꯨ ꯌꯨꯅꯕꯅꯤ ꯉꯥꯍꯩ ꯑꯣꯏꯅ ꯄꯤꯖꯧ ꯄꯥꯕꯨꯡ ꯑꯗꯣ ꯄꯥꯕꯨꯡ ꯍꯌꯦꯡ ꯏꯁꯥꯁꯦ ꯁꯣꯟꯖꯤꯜꯂꯛꯀꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯀꯅꯤ ꯁꯣꯟꯖꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯄꯥꯕꯨꯡ ꯍꯧꯖꯤꯛꯐꯥꯎꯗꯤ ꯁꯣꯟꯗ꯭ꯔꯤ ꯌꯥꯝ ꯐꯖꯔꯤ ꯑꯗꯨꯏ ꯃꯇꯝꯗꯨꯗꯀꯣ ꯆꯥꯅꯤꯡꯕꯗꯤ ꯑꯗꯨꯝ ꯆꯥꯎꯀꯣ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯑꯩ ꯆꯥꯅꯤꯡꯗꯦꯅ ꯂꯩꯔꯤꯁꯦ ꯆꯥꯎꯀꯣ ꯆꯥꯕ ꯌꯥꯔꯤꯉꯩꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯛꯆꯥꯡꯅ ꯈꯣꯏꯗꯥꯕ ꯊꯕꯛ ꯊꯧꯔꯝ ꯍꯥꯏꯗꯨꯗꯤ ꯂꯣꯏ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯤ ꯍꯌꯦꯡ ꯉꯝꯗ꯭ꯔꯀꯥꯟꯗ ꯅꯤꯡꯉꯝꯃꯛ ꯑꯁ ꯑꯩꯕꯨ ꯀꯥꯅ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯃꯤꯑꯣꯏꯕꯁꯦ ꯍꯦꯛꯇ ꯑꯁ ꯁꯤꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦꯀോ ꯑꯗꯨꯅ ꯑꯁ ꯍꯥꯏꯁꯦ ꯁꯤꯖꯤꯟꯅꯗꯅꯕ ꯑꯩꯅ ꯍꯩꯅꯖꯕ ꯈꯣꯏꯗꯥꯖꯕ ꯄꯣꯠꯇꯨꯗꯤ ꯌꯦꯡꯕ ꯐꯩ ꯆꯥꯕ ꯐꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯐꯠꯇꯕ ꯄꯣꯠꯇꯣ ꯆꯥꯔꯨꯗ꯭ꯔꯒ ꯂꯣꯏꯔꯦꯕ ꯐꯠꯇꯕꯗꯣ ꯌꯦꯡꯉꯨꯗ꯭ꯔ ꯂꯣꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩꯅ ꯂꯥꯛꯄꯗ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯧꯅ ꯇꯝꯃꯝꯃꯦ ꯀꯣꯜꯁꯨ ꯐꯪꯕꯤꯔꯦ ꯅꯍꯥꯟꯒꯩ ꯃꯔꯛꯇ ꯊꯦꯡꯅꯗ꯭ꯔꯒꯁꯨ ꯉꯁꯤꯗꯤ ꯊꯦꯡꯅꯖꯕ ꯅꯨꯡꯉꯥꯏꯖꯩ ꯍꯦꯄꯤ ꯌꯥꯎꯁꯪ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯥꯕꯨꯡ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ ꯅꯥꯗ ꯌꯦꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯑꯒ ꯊꯦꯡꯅꯁꯤ ꯏꯆꯥꯅꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯨꯡꯉꯥꯏꯕꯗꯨꯅ ꯇꯦꯂꯤꯐꯣꯟ ꯇꯧꯖꯔꯛꯄꯅꯤꯗ ꯑꯗꯨ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯉꯁꯤꯗꯤ ꯏꯁꯩ ꯈꯟꯕ ꯏꯁꯩ ꯂꯩꯇ꯭ꯔꯕꯣ ꯉꯁꯤꯗꯤ ꯏꯁꯩ ꯈꯟꯕꯤ ꯂꯩ ꯅꯨꯡꯊꯤꯜꯗ ꯉꯁꯤ ꯂꯩꯔꯔꯣꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯕ ꯌꯥꯔꯕꯣ ꯍꯣꯏ ꯄꯥꯕꯨꯡ ओके थैंक यू याम नुंगारे नोइनी की प्रोग्राम से ताब देखो याम पेंजे ये जन तोदर अपनी को थागतचरी बाबू हो परे परे म्यूजिक मखोन तादम से मिस निमला कनो मिजिंग तुमिन ले मरिंग मरिंग जलहनजिरा करिनोने तौरिसिबो मिजिंग जे तुमिन लेरिसिबो दो आई वाखनदी यावसंग म तौ मालहनजिरा खल्लिबा यावसंगी कनो दो तौसलगा खंगदि दाइदिने यावसंग मतम यावफसे तामेरा हेक्ता निंगजिंगे हेलो हेलो मिस आई पोक चंद्र खोमदगी नंग काइन दोखोमनी मिस अनीना थोरम यारमनी अदुगाई फोन तौदबा यादे न तौजरपनी मिस अनी याम नुवाइजे काका निंग दोखोमबा काका निंग दोखोमबा इसु मरक थना वालो दिना इनो मु थजले आई याम बेन ससरुबनी थोरम रिजोर्ट तागन बनिना रिजोर्ट थाबगा मिस अनी की थोरम याबिरामी करिनो आई खंगदे त मिसनी मखोन ताबदेदा तौसिंजरपनी अदो मसीगिसे यावसंग मरी लेना आइनो वाही अमनी हायिंगबै तौसिरपनी करंबा प्रोग्राम नो जाय खंगजदे थाय फोन वसंगनी अदो फोन की जाती मिसोय फोन ओरो कनागी ओरो सिने मयामजे फंगगे कना गागे खंगजबम ले अदो थाय तौबनी होय होय काका याम नुंगाय
ꯀꯀꯥ ꯀꯔꯤ ꯀꯔꯤ ꯌꯥꯎꯁꯪꯒꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯀꯀꯥꯒꯤ ꯍꯣꯏ ꯍꯥꯏꯅꯤꯡꯕ ꯃꯤꯁ ꯈꯤꯇꯪ ꯍꯥꯏꯖꯔꯛꯀꯦ ꯑꯩ ꯅꯍꯥꯟ ꯇꯥꯡ ꯀꯌꯥꯅꯣꯗꯤ ꯈꯪꯗ꯭रे ꯄꯨꯡꯒꯤ ꯋꯥꯔꯣꯝꯗ ꯑꯩ ꯁꯔꯨꯛ ꯌꯥꯖꯈꯤꯕꯅꯤ ꯍꯥꯀꯨꯝꯒꯤ ꯁꯤꯒꯨꯝ ꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯅ ꯊꯥꯕꯜ ꯆꯣꯡꯗꯕꯒꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯗꯣ ꯄꯨꯡꯒꯤ ꯋꯥꯔꯣꯝꯗ ꯑꯉꯥꯡꯁꯥ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯦ ꯅꯪ ꯄꯥꯕꯨꯡ ꯍꯥꯏꯔꯅꯤ ꯑꯗꯩ ꯈꯔ ꯅꯧꯕꯅ ꯏꯄꯨꯁꯨ ꯍꯥꯏꯔꯒꯅꯤ ꯑꯗꯣ ꯀꯨꯝꯁꯤꯒꯤꯗꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯀꯜꯂꯕ ꯃꯇꯝꯅꯤꯅ ꯆꯣꯡꯉꯒꯅꯨ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯗꯒꯤ ꯅꯕꯨꯡ ꯅꯄꯥꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯣ ꯅꯣꯏ ꯑꯗꯨꯝ ꯏꯜꯂꯣ ꯑꯗꯨꯒ ꯅꯣꯡꯃꯩꯒꯤꯗ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤꯅ ꯅꯦꯝꯊꯔꯒꯗꯤ ꯅꯄꯨ ꯍꯣꯏ ꯆꯍꯤ ꯌꯥꯝꯃꯦ ꯑꯗꯨꯔꯁꯨ ꯑꯩꯈꯣꯏ ꯌꯥꯎꯅ ꯉꯥꯛꯑꯒ ꯅꯨꯡꯉꯥꯏꯅ ꯆꯣꯡꯉꯣꯀꯣꯅ ꯍꯥꯀꯨꯝ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯟ ꯄꯨꯡ ꯋꯥꯔꯣꯝꯗ ꯁꯥꯔ ꯑꯩꯁꯨ ꯄꯨꯡ ꯋꯥꯔꯣꯝꯗ ꯈꯤꯇꯪ ꯌꯥꯖꯒꯦ ꯅꯍꯥꯟ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯆꯠꯂꯤ ꯇꯥꯡ 22ꯗ ꯃꯈꯣꯡꯗꯒꯤꯅ ꯈꯣꯏꯖꯨꯔꯨꯃꯥꯟ ꯐꯥꯎ ꯇꯥꯡ 22ꯅꯤ ꯌꯥꯎꯁꯪ ꯌꯥꯝ ꯋꯥꯠꯂꯤ ꯃꯇꯝꯅꯤ ꯌꯥꯝꯅ ꯊꯠꯂꯤ ꯑꯉꯥꯡꯁꯤꯡꯗꯣ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯅꯤꯅ ꯑꯩꯈꯣꯏꯕꯨꯗꯤ ꯊꯠꯇꯦ ꯑꯍꯟꯅꯤꯅ ꯑꯩꯈꯣꯏ ꯕꯁꯇ ꯇꯣꯡꯉꯤ ꯕꯁꯇꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯍꯦꯟꯇꯣꯛꯑ ꯆꯠꯈꯤꯕꯁꯨ ꯌꯥꯎꯏ ꯑꯗꯩ ꯇꯤꯀꯠꯇ ꯊꯧꯖꯤꯜꯂꯛꯄꯁꯨ ꯌꯥꯎꯏ ꯑꯗꯣ ꯑꯉꯥꯡꯁꯤꯡꯗꯣ ꯃꯊꯧꯅꯥ ꯐꯔꯕ ꯌꯥꯎꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯟꯁꯤ ꯁꯣꯏꯗꯅ ꯃꯥꯡꯈꯤꯕ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨ ꯇꯧꯒꯅꯨ ꯈꯥꯏꯗꯕ ꯌꯥꯗꯕꯁꯨ ꯈꯥꯏꯌꯨ ꯑꯗꯨꯅ ꯄꯨꯟꯁꯤꯗ ꯄꯩꯁꯥꯒ ꯑꯣꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯅꯣꯏꯅ ꯆꯣꯡꯅꯦꯅ ꯂꯥꯡꯖꯔꯤꯕ ꯊꯥꯕꯜꯗꯨꯁꯨ ꯆꯣꯡꯕ ꯐꯪꯈꯤꯗꯕ ꯌꯥꯏ ꯑꯗꯨꯅ ꯑꯗꯨ ꯇꯧꯒꯅꯨ ꯑꯗꯨ ꯅꯣꯏꯁꯦ ꯃꯤꯌꯥꯝ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯕꯗꯤ ꯊꯥꯕꯜ ꯑꯃ ꯆꯣꯡꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯪꯕꯒꯤ ꯑꯦꯔꯦꯟꯖ ꯑꯣꯏꯔꯛꯄꯅ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨ ꯀꯣꯟꯅꯅꯕ ꯈꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯂꯩꯇꯕꯅꯤꯅ ꯅꯣꯏ ꯂꯝꯕꯤꯗ ꯌꯥꯕꯅꯤ ꯑꯗꯨ ꯅꯣꯏ ꯃꯤꯌꯥꯝ ꯄꯩꯁꯥ ꯀꯌా ꯇꯥꯏ ꯑꯗꯨ ꯑꯗꯨꯃ ꯑꯣꯏꯔꯒꯁꯨ ꯅꯣꯏ ꯈꯔ ꯍꯟꯊꯔꯒ ꯇꯧ ꯑꯗꯨꯅ ꯀꯨꯝꯁꯤꯒꯤ ꯆꯣꯡꯕꯗꯤ ꯅꯄꯨꯅ ꯍꯥꯀꯨꯝꯒꯤ ꯆꯣꯡꯒꯅꯨ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯌꯥꯖꯄꯣꯟꯇꯦ ꯇꯥꯕꯗꯤ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯅ ꯅꯄꯨꯒꯤꯗꯤ ꯀꯨꯝꯁꯤꯒꯤꯗꯤ ꯆꯣꯡꯉꯣ ꯅꯅꯤꯡꯇꯝꯅ ꯑꯗꯣ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯝꯗ ꯄꯨꯡ 10ꯗ ꯊꯣꯛꯂꯛꯄ 11ꯗ ꯊꯣꯛꯂꯛꯄ ꯑꯗꯨ ꯇꯧꯒꯅꯨ ꯄꯨꯡ 9ꯗꯒꯤ 3:30 ꯆꯣꯡꯉꯣ ꯍꯥꯏ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯅꯈꯣꯏꯒꯤ ꯃꯇꯝꯗꯣ ꯍꯣꯔꯦꯟ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯐꯥꯎ ꯆꯣꯡꯕꯗꯣ ꯉꯥꯛꯄ ꯉꯝꯃꯛꯇꯕꯅꯤꯅ ꯌꯨ ꯊꯛꯆꯜꯂ ꯂꯥꯛꯄ ꯑꯉꯥꯎꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯒꯤ ꯅꯈꯣꯏꯅ ꯇꯧꯔꯤꯗꯨꯁꯨ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯄꯛꯆꯣꯡꯕꯅꯤꯗꯣ ꯀꯔꯤꯅꯣ ꯕꯥꯎꯗꯔꯒ ꯀꯔꯤꯅꯣ ꯇꯩꯗꯕꯣꯏ ꯇꯧꯔꯒ ꯑꯗꯨ ꯅꯣꯏꯒꯤꯁꯦ ꯍꯣꯔꯦꯟ ꯅꯣꯏꯒꯤ ꯂꯩꯔꯤꯕ ꯁꯛꯐꯝꯗꯣ ꯁꯛꯐꯝ ꯑꯃ ꯇꯣꯉꯥꯟꯅ ꯑꯣꯟꯊꯣꯛꯇꯣꯏꯅꯣ ꯁꯦꯝꯃꯛꯀꯗꯣꯏꯅꯣ ꯄꯨꯡ 2 ꯄꯨꯡ 1 ꯆꯪ ꯁꯦꯝꯗꯣꯏꯅꯤꯗꯣ ꯑꯗꯨꯅ ꯃꯇꯝꯗꯣ ꯁꯥꯡꯅ ꯂꯧꯕꯅꯤꯅ ꯊꯦꯡꯅ ꯊꯣꯛꯂꯛꯄ ꯑꯗꯨꯁꯨ ꯅꯣꯏ ꯑꯍꯟꯁꯤꯡꯅ ꯍꯥꯏꯗꯨꯁꯨ ꯈꯔ ꯌꯦꯡꯉꯣ ꯑꯗꯨꯒ ꯌꯥꯎꯁꯪꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯂꯧꯔꯒꯅꯨ ꯅꯨꯃꯤꯠ 8ꯅꯤ ꯂꯧ ꯍꯥꯏꯕꯗꯨꯁꯨ ꯅꯕꯨꯡ ꯅꯄꯥꯁꯤꯡꯅ ꯑꯗꯒꯤ ꯑꯈꯪ ꯑꯍꯩ ꯁꯪꯁꯊꯥꯟ ꯀꯌꯥꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨꯁꯨ ꯏꯜꯂꯨ ꯑꯗꯨꯒ ꯆꯣꯡꯕ ꯅꯨꯃꯤꯠꯇꯨꯃꯗꯤ ꯄꯦꯟꯅ ꯆꯣꯡꯉꯣ ꯀꯨꯝꯁꯤꯒꯤꯗꯤ ꯅꯄꯨꯒꯤꯗꯤ ꯑꯌꯥꯕ ꯄꯤꯊꯣꯛꯑꯕꯅꯤꯀꯣ ꯑꯩ ꯄꯨꯡꯗ ꯂꯩꯕꯗꯣ ꯍꯥꯏꯖꯕꯅꯤꯀꯣ ꯃꯤꯁ ꯅꯍꯥꯟ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯎꯆꯤꯋꯥꯒꯤ ꯑꯩꯈꯣꯏ ꯌꯥꯃꯨꯡ ꯊꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤꯁꯨ ꯏꯌꯥꯝꯕꯅꯤ ꯑꯗꯣ ꯀꯣꯂꯔ ꯈꯨꯗꯤꯡ ꯃꯐꯝ ꯈꯨꯗꯤꯡꯗ ꯊꯦꯡꯅꯖꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯕ ꯏꯌꯥꯝꯕꯅꯤ ꯑꯗꯨ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯅꯗꯤ ꯒꯨꯔꯨ ꯏꯁꯣꯔꯅꯦꯅ ꯂꯧꯖꯩ ꯏꯌꯥꯝꯕꯗꯨ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯅꯪꯅ ꯀꯥꯏ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤ ꯗꯥꯛꯇꯔꯗ ꯌꯦꯡꯕꯁꯤ ꯀꯌꯥ ꯐꯠꯇꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯣꯂꯔ ꯅꯨꯃꯤꯠꯇ ꯂꯣꯛꯇꯥꯛ ꯃꯤꯡꯁꯦꯟꯗ ꯁꯥꯔ ꯄꯨꯐ꯭ꯂꯣ ꯁꯥꯔ ꯃꯥꯡꯂꯦꯝꯒꯤꯗ ꯊꯦꯡꯅꯖꯕꯗꯒꯤ ꯀꯗꯥꯏ ꯏꯅꯥꯎꯕꯨꯡ ꯅꯪ ꯈꯨꯗꯥꯡꯗꯣ ꯑꯝꯇ ꯄꯥꯏꯒꯦ ꯍꯥꯟꯅ ꯄꯥꯏꯔꯒ ꯃꯥꯅ ꯅꯪ ꯒꯨꯂꯤ ꯀꯌా ꯆꯥꯔꯁꯨ ꯐꯔꯔꯣꯏ ꯏꯅꯥꯎꯕꯨꯡ ꯑꯗꯣ ꯅꯪ ꯂꯥꯏꯔꯝꯗꯨꯅ ꯁꯤꯃ ꯊꯥꯗꯣꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯅꯪ ꯂꯥꯛꯑꯣꯏ ꯌꯥꯝꯨꯛ ꯑꯩ ꯁꯨꯛꯂꯥꯛꯑꯣꯏ ꯌꯥꯝꯨꯛꯅ ꯅꯅꯥꯎꯅꯦ ꯈꯟꯕꯤꯔꯗꯤ ꯌꯥꯝꯨꯛ ꯑꯩ ꯌꯨꯝ ꯈꯪꯕ ꯑꯣꯏꯅ ꯑꯩ ꯌꯨꯝꯗ ꯂꯥꯛꯄꯤꯒꯗꯕꯅꯤ ꯅꯅꯥꯎꯅꯦ ꯈꯟꯕꯤꯔꯗꯤ ꯍꯣꯏ ꯑꯗꯣ ꯂꯥꯛꯄ ꯇꯥꯔꯦꯗꯅ ꯂꯥꯛꯑꯒ ꯌꯥꯝꯨꯛꯅ ꯏꯕꯤꯈꯤꯕꯗꯒꯤ ꯉꯁꯤ ꯅꯪꯒ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯁꯨꯕ ꯂꯦꯞꯇꯦ ꯌꯥꯃꯨꯡꯗꯅ ꯌꯦꯡꯕꯤꯔꯝꯃꯗꯒꯤ ꯑꯗꯨꯅ ꯌꯥꯃꯨꯡꯗꯅ ꯍꯥꯏꯕꯤꯔꯤꯕ ꯌꯥꯎꯁꯪꯒꯤ ꯃꯨꯊꯠꯄ ꯌꯥꯔꯣꯏ ꯈꯤꯇꯪ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯆꯣꯡꯕ ꯃꯇꯝꯗ ꯕ꯭ꯔꯦꯟ ꯇꯧꯔꯤꯕ ꯑꯃ ꯇꯧꯔꯤꯗꯣ ꯑꯗꯨꯗ ꯍꯣꯡꯊꯔꯛꯎ ꯅꯪꯉꯣꯏ ꯑꯗꯨꯒ ꯃꯨꯊꯠꯄ ꯍꯥꯏꯁꯤ ꯌꯥꯔꯣꯏ ꯂꯥꯏꯒꯤ ꯄꯊꯥꯞꯇ ꯑꯍꯟꯅ ꯊꯝꯕꯤꯔꯝꯕ ꯄꯊꯥꯞ ꯍꯥꯏꯁꯤꯗꯤ ꯀꯥꯏꯗꯅ ꯆꯠꯀꯗꯕꯅꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯨꯠꯄ ꯌꯥꯕ ꯅꯠꯇꯦ ꯌꯥꯎꯁꯪ ꯃꯨꯠꯄ ꯌꯥꯕ ꯅꯠꯇꯦ ꯑꯗꯒꯤ ꯂꯝꯇꯥ ꯊꯥꯡꯖ ꯃꯨꯠꯄ ꯌꯥꯕ ꯅꯠꯇꯦ
ꯑꯗꯒꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯃꯨꯠꯄ ꯌꯥꯕ ꯅꯠꯇꯦ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯠꯅꯦꯅ ꯌꯥꯝꯅ ꯊꯝꯕꯤꯔꯝꯕꯗꯣ ꯌꯥꯝꯅ ꯆꯨꯝꯕꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯏꯊꯨꯡꯁꯨ ꯑꯗꯨꯝ ꯏꯖꯒꯦ ꯑꯗꯨꯅ ꯑꯩꯅ ꯃꯤꯁ ꯍꯣꯏꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯃꯤꯁ ꯍꯣꯏꯁꯨ ꯃꯤꯁ ꯑꯅꯤꯃꯛꯁꯨ ꯖꯨꯕꯣꯇꯤ ꯑꯣꯏꯔꯤꯕꯅꯤ ꯅꯪ ꯀꯥꯟꯅ ꯌꯥꯝ ꯀꯨꯞꯅ ꯈꯪꯖꯩ ꯑꯗꯨꯅ ꯃꯤꯁ ꯑꯅꯤꯒꯤ ꯀꯁꯦ ꯑꯩꯁꯦ ꯑꯆꯧ ꯑꯩ ꯅꯠꯇꯦꯀꯣ ꯃꯤꯁ ꯑꯅꯤꯅ ꯏꯁꯣꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯊꯥꯞ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯉꯣꯏꯒꯤ ꯕꯥꯇꯣꯟ ꯄꯤꯔꯛꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯊꯤꯔꯒ ꯅꯕꯥꯅꯤꯒꯤ ꯑꯍꯥꯟꯕ ꯑꯝꯗ ꯑꯩ ꯂꯥꯛꯆꯒꯅꯤ ꯁꯤꯃꯁꯨ ꯊꯝꯖꯒꯦ ꯑꯗꯨꯅ ꯀꯥꯟꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯁꯪꯕ ꯃꯇꯝ ꯌꯦꯡꯉꯒ ꯑꯅꯛꯄꯗ ꯊꯥꯕꯜ ꯆꯣꯡꯕ ꯅꯨꯃꯤꯠꯇꯨꯗꯤ ꯁꯥꯏꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯗꯣꯛꯑꯝꯃꯒ ꯊꯥꯕꯜ ꯏꯆꯥ ꯑꯅꯤꯁꯨ ꯌꯥꯎꯕꯤꯌꯨ ꯑꯉꯥꯡꯁꯤꯡꯒꯤ ꯂꯨꯆꯤꯡꯉꯒ ꯁꯤꯃ ꯏꯔꯣꯏ ꯂꯣꯏꯔꯕꯗ ꯊꯝꯖꯒꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯉꯁꯤꯒꯤ ꯏꯆꯥꯅꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯔꯝꯕꯗꯨꯗ ꯅꯪ ꯄꯥꯕꯨꯡꯁꯨ ꯑꯥꯗꯒꯤ ꯂꯥꯛꯄꯗꯒꯤ ꯑꯩ ꯐꯧꯗꯤ ꯂꯧꯖꯔꯨꯕꯅꯤ ꯍꯤꯗꯥꯛ ꯂꯧꯖꯔꯨꯕꯅꯤ ꯌꯥꯝꯕꯦꯝꯗ ꯊꯕꯛ ꯍꯥꯡꯇꯣꯛꯎꯕꯗ ꯂꯩꯔꯝꯃꯦ ꯑꯗꯨ ꯁꯨꯝ ꯁꯤꯌꯔ ꯑꯗꯨꯝ ꯌꯥꯖꯔꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯀꯀꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯀꯥ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯍꯧꯒꯦ ꯀꯀꯥꯁꯦ ꯉꯍꯥꯟꯋꯥꯏ ꯁꯥꯎꯁꯪꯒꯤ ꯑꯕꯦꯔ ꯇꯩꯕꯗꯤ ꯆꯠꯄꯤꯔꯛꯄ꯭ꯔꯣ ꯏꯃꯥ ꯏꯕꯦꯝꯃ ꯑꯗꯨꯒꯨꯝꯕ ꯍꯥꯏꯔꯛꯑꯗꯤ ꯋꯥꯔꯨꯕꯁꯨ ꯊꯣꯛꯅꯔꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯅꯠꯇꯦ ꯆꯨꯝꯅ ꯁꯨꯝ ꯍꯪꯖꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯨꯝꯅ ꯁꯨꯝ ꯇꯥꯔꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯅꯦ ꯇꯥꯖꯅꯨ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎꯕꯤ ꯅꯤꯡꯊꯧꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯥꯒ ꯑꯩꯒ ꯇꯤꯟꯅꯕꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯇꯤꯟꯅꯔꯤ ꯃꯥꯒꯤ ꯍꯤꯡꯅꯕ ꯆꯠꯃꯤꯟꯅꯈꯤꯕ ꯅꯣꯡ ꯐꯥꯗꯣꯛ ꯍꯦꯛ ꯊꯦꯡꯅꯕꯗ ꯏꯇꯥꯎꯕꯤ ꯀꯔꯤ ꯍꯣꯠꯅꯔꯤ ꯁꯨꯝ ꯇꯧꯃꯤꯟꯅꯩ ꯑꯗꯣ ꯏꯇꯥꯎꯕꯤ ꯅꯤꯡꯊꯧ ꯍꯥꯏꯁꯤꯒ ꯏꯕꯥꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯂꯂꯥꯃꯨꯡ ꯏꯕꯨꯡꯒꯤ ꯏꯁꯩ ꯃꯃꯥ ꯁꯤꯗ ꯂꯩꯁꯥꯔꯤꯉꯩ ꯐꯩꯖꯣꯝ ꯄꯨꯟꯖꯥ ꯀꯥꯎꯔꯤꯉꯩ ꯈꯜꯂꯤꯁꯦ ꯏꯁꯩ ꯍꯦꯛ ꯈꯜꯂꯤꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔ ꯈꯜꯂꯤꯅꯦ ꯑꯗꯨꯅ ꯁꯥꯏꯀꯜ ꯂꯥꯕ ꯑꯃ ꯏꯕꯥꯅꯤ ꯇꯣꯡꯃꯤꯟꯅꯩ ꯁꯥꯏꯀꯜ ꯂꯥꯕꯗꯨꯅ ꯏꯕꯥꯅꯤ ꯆꯠꯇꯣꯏꯅ ꯅꯨꯡꯉꯥꯏꯕꯣꯛꯄꯤ ꯍꯥꯏꯕ ꯈꯨꯟꯗꯨꯗ ꯆꯠꯀꯗꯧꯕ ꯁꯥꯏꯀꯜꯗꯨ ꯐ꯭ꯔꯦꯝꯗꯨ ꯇꯦꯛꯊꯣꯛꯈ꯭ꯔꯦꯅꯦ ꯑꯉꯥꯡꯁꯥ ꯃꯥꯂꯣꯝꯗ ꯑꯗꯨꯅ ꯃꯥꯂꯣꯝꯗꯨꯗ ꯃꯅꯤ ꯈꯣꯡꯗꯣꯜ ꯑꯃ ꯂꯩꯌꯦ ꯑꯗꯨꯁꯨ ꯃꯔꯨꯞꯅꯦ ꯃꯣꯏꯗ ꯏꯟꯁꯤꯜꯂꯝꯃꯦ ꯁꯥꯏꯀꯜꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯂꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯏꯀꯜꯗ ꯀꯌా ꯆꯠꯂꯒ ꯀꯥꯏꯅꯗꯒꯤ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯃꯇꯝꯗꯨꯗ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯄ꯭ꯔꯣꯖꯦꯛ ꯍꯧꯔꯛꯑꯦ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯌꯧꯔꯨꯕ ꯀꯩꯊꯦꯜ ꯃꯥꯟꯕꯤꯗꯒꯤ ꯑꯃꯨꯛ ꯊꯧꯕꯥꯜ ꯏꯟꯗ꯭ꯔꯥꯗ ꯑꯃꯨꯛ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯅꯪꯅꯕ ꯑꯃꯨꯛ ꯆꯠꯂꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯕꯥꯎꯗ ꯇꯩꯕꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯃꯁꯤꯡ ꯅꯥꯏꯔꯝꯃꯣꯏ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯌꯥꯎꯗ ꯌꯥꯎꯔꯛꯄꯅꯤ ꯃꯁꯤꯡ ꯅꯥꯏꯔꯝꯃꯣꯏꯗꯤ ꯁꯨꯝ ꯑꯣꯛꯇ ꯁꯤꯡꯗꯕꯗꯤ ꯅꯠꯇꯦꯀꯣ ꯃꯇꯝꯗꯨꯒꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯔꯛꯄꯒꯤ ꯖꯕꯣꯟꯒꯤ ꯑꯗꯒꯤ ꯄꯥꯈꯪ ꯑꯣꯏꯔꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯅ ꯄꯥꯕꯨꯡꯁꯦ ꯌꯥꯃꯤꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯅ ꯄꯥꯕꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯌꯥꯝ ꯏꯀꯥꯏ ꯊꯤꯒꯟꯕ ꯍꯩꯉꯝ ꯇꯧꯉꯝꯗꯕ ꯊꯥꯕꯜ ꯆꯠꯂꯁꯨ ꯍꯦꯛ ꯐꯤꯌꯥꯡꯀꯣꯛ ꯑꯣꯏꯔ ꯍꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯝꯒꯗꯕ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯗꯤ ꯄꯥꯕꯨꯡꯁꯤꯗꯤ ꯀꯔꯤꯌꯦ ꯂꯣꯟꯅ ꯀꯔꯤ ꯇꯧꯕ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯗꯣ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄ ꯑꯣꯏ ꯂꯩꯔꯝꯃꯦ ꯀꯀꯥꯁꯦ ꯑꯗꯨꯗꯤ ꯁꯨꯝ ꯑꯩꯈꯣꯏ ꯁꯛꯁꯨ ꯊꯤ ꯑꯗꯨꯒ ꯄꯥꯈꯪ ꯑꯃ ꯑꯣꯏꯔꯛꯄꯗꯅꯦ ꯃꯤꯁ ꯄꯥꯈꯪ ꯑꯃ ꯑꯣꯏꯔꯛꯄꯗ ꯀꯣꯏꯔꯛꯇꯕ ꯅꯨꯄꯤꯅꯁꯨ ꯀꯌా ꯌꯥꯗꯕ ꯁꯨꯝ ꯍꯥꯏꯔꯒꯦꯀꯣ ꯑꯗꯨꯝ ꯍꯥꯏꯔꯣ ꯕꯥꯕꯨ ꯑꯁꯦꯡꯕꯗꯨꯗꯅꯤ ꯍꯥꯏꯕꯤꯌꯣ శ్రీమద్ భగవద్ గీతాꯅ ꯁꯥꯈꯤꯅꯤ ꯑꯁꯦꯡꯕꯇ ꯉꯥꯡꯖꯒꯅꯤ ꯑꯔꯥꯟꯕ ꯑꯝꯇ ꯉꯥꯡꯖꯔꯣꯏꯅ ꯉꯥꯡꯕꯤꯔꯛꯀꯅꯨ ꯍꯥꯏꯒꯗꯕ ꯉꯥꯡꯕꯤꯔꯛꯀꯅꯨꯅ శ్రీ భగవద్ గీతాꯅ ꯁꯥꯈꯤ ꯊꯝꯕꯤꯔꯒ ꯑꯁꯦꯡꯕꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯒꯗꯕ ꯑꯁꯦꯡꯕꯗ ꯍꯥꯏꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯌꯥꯏꯄꯣꯛ ꯄꯣꯛ ꯍꯥꯏꯗꯣ ꯑꯗꯨꯗꯒꯤꯁꯨ ꯅꯪꯒ ꯃꯇꯝꯗꯨꯒꯤ ꯖꯣꯕꯣꯟꯒꯤ ꯄꯨꯟꯁꯤꯗ ꯑꯃ ꯑꯗꯨꯝ ꯁꯛꯈꯪꯅꯔꯛꯏ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯃꯥꯅ ꯂꯩꯈꯤꯕ ꯖꯒꯥꯁꯨ ꯈꯪꯉꯤ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯔꯗꯨ ꯍꯥꯞꯄꯒ ꯃꯣꯏꯒꯤ ꯕꯖꯥꯔꯗꯣ ꯑꯗ ꯆꯠꯇꯅ ꯑꯩꯈꯣꯏꯈꯩ ꯆꯥꯃꯤꯟꯅꯕ ꯑꯗꯨꯒꯁꯨ ꯌꯥꯝ ꯂꯩꯈ꯭ꯔꯦꯗ ꯑꯗꯨ ꯑꯗꯨꯃꯥꯏꯅꯗꯤ ꯑꯗꯨꯝ ꯄꯥꯈꯪ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯃꯤꯁ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯀꯥꯁꯨ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯃꯅꯨꯡꯁꯤꯗꯀꯣ ꯀꯀꯥ ꯍꯣꯏꯅ ꯊꯦꯡꯅꯔꯛꯄ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯧꯍꯟꯅꯤꯡꯗꯕꯒꯤ ꯀꯀꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯈꯇꯪ ꯊꯝꯕꯤꯔꯝꯕ ꯌꯥꯎꯁꯪꯒꯤ ꯃꯄꯥꯎꯁꯤꯗ ꯑꯗꯣ ꯃꯌꯥꯝ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯀꯀꯥ ꯍꯣꯏꯒꯤ ꯃꯥꯏꯀꯩꯒꯤ ꯑꯣꯏꯅ
ꯁ꯭ꯄꯣꯔꯠꯁ ꯑꯗꯨꯝ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯑꯉꯥꯡꯁꯤꯡ ꯑꯗꯒꯤ ꯃꯧ ꯅꯍꯥꯒꯤ ꯑꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥꯁꯤꯡꯒꯤꯒ ꯑꯩꯈꯣꯏ ꯁꯨꯝ ꯇꯧꯕ ꯂꯩꯗꯅꯀꯣ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯇꯧꯕꯤꯕ꯭ꯔꯥ ꯀꯀꯥ ꯍꯧꯖꯤꯛꯁꯦ ꯇꯧꯏ ꯃꯤꯁ ꯉꯔꯥꯡꯁꯨ ꯍꯥꯟꯅ ꯑꯉꯥꯡ khara akhoi da ari pung pung mari khare helakpada yaksang mai ta re habi mu ta sang pa lai dai na ada ngang khare sang ya dai na hai masuja adu la le noi to du la le noi moko thangai dra hori hori bo la hai ka dum ya makha ta no he hori na sina hori yaksang di na hai sang ka do re adu puna paisa pi ngai le ne na mo ngai nui Pupuin to pun se no ai lo to no hore masan yum di kaur no ko hakin hauze horibon ga to yam laudre akhoi matam da di ma horibola he hori paisa piu lambi da byaroi ka tawda lambi huina chikani ko hoi ka highlight oi ado akhoi sorok ta sum chalam badi laude buko mi thonga changam dai horo di laudu hoi hai no hui tholakani ka hai ne ba ado haujik ti angang jing je yumbu du na he horibola hairau fazana hairau haina re ba matam du da di khoi sen khai ba chalai ni matam da horibola he hori paisa piu pi da ba yaroi matam gini ka taraga natra din dura sa pu thu gai ni ka tawri ne ba mai ga jani da paisa ga pirak ta ba je sauni da na kobi hoi kobi phaba matam ni da na kobi fu oporai ni adagi tilau ga je dum chanam ga je phaba matam ne hai exact sana da hap na ba as kaka matam du da di ko biri ga pirai ni yong beri aduga ne hanu bi de yolaga ne paisa on thoi bani paisa kun paisa tara beri ma po khai ba paisa khai ba mi so yu to ngi changi do paisa pi de ya di moi han khara sinna ramani moi kobi ga da phai ge yong la kobi do horen Jodhpur da moli mote khana kobi do phu aga yom adoi khoi huran ba ga yam hai ja ni wari mi le kaino pan ga khotli kaino yong akhoi hanu bi hanu ba pan tha ba I type ne ba pan ga khotli ba mapu du na thola ba ai khoi ni tilhau ji di pu adi manam do sana chatro manam do sana chapada di ek mapu du thola goi tan na rai mi do tilhau ko lu bagi tilhau dagi pan siam hura la ida dagi wa ga si hura ligi wa makti tawrak tre wa ga se sum kai kai sa na ba khot na ba gi bu ko haidi yausang do hurang ga da mani chatna bim lem ni na ki di de hura la yam ang di nok ning bo wari di dum lai kim ni do yausang loi ju bo di mai na wari se lai bani na ko khar kha ge hayeng mu thammage thaga chari kaka tharom asida saruk ya birak pa tuga saigi hojik paisa yam changba na mayam na hainai se paisa changi se adagi kainondagi Bharat Sarkar na order tawdarak pa natte ba ko Narendra Modi na order tawdarak pa natte ikubok Narendra Modi na order tawdarakte adai de khoi swai dai su tawdade aduna yausang gi thabal haise yausang thabal se atopa jati na mayam na yam kalak na ba pamja ba akhoi gi inat ki oiba kainone amakhak ne bo ko haidi akhoi swai khak ta na wall si da hai tare maite gi thabal jong ba je moi yengjaraga nuai jaba pot lama oi ni yam magul leina mina di lobiri ne bo ko aduna akhoi ne hena phajanam ni na mit thakat na ba na tawbagi mahuta khoi gi phajaba chatna bi do kai dana mang dana ba jaga sading yeng na hai tare khara khajik adum hauji ki thadari ba budget to thadada bi da benama kabo khong haji ai khong hai du je sonai ben do na hayan ga doini dana al khong hai ba ya ba ben dai di mai thali je u na bani dana u ba ya ba gi tangkak hai tare ko si bo thala ga di dum u rani hai ba gi tangkak to adumai tawraga cham na yausang thaban jomina si numit mangani yausang kumhai haraute hamna pangthok mina si aduga matam gi ahongba matung ina mayamna somda yausang lomda akhoi ji matam ya manghan ba phatre tension la ji har su akhoi mayam puna support tawmina si tawbodabu amana sum pangangang na ba panghai na ba si di thoktana ba nung ju nungai je de hai dare ne social media da uriba mayam se hoi thoktana ba hotna mina si haibaga dagi
ꯌꯥꯝꯗꯤ ꯂꯩꯈꯤꯕꯅꯤ ꯍꯥꯏꯕ ꯌꯥꯕꯀꯣ ꯍꯌꯦꯡꯒꯤ ꯈꯔ ꯊꯝꯃꯁꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯤꯁ ꯅꯤꯝꯂꯥ ꯄꯥꯕꯨꯡ ꯍꯣꯏ ꯉꯥꯛꯇ ꯑꯣꯏꯈ꯭ꯔꯦꯀꯣ ꯉꯁꯤ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯃꯥꯅꯦ ꯏꯃꯥ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯅꯦ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯀꯌꯥꯝ ꯐꯠꯇ꯭ꯔꯖꯥꯠꯅꯣ haujikan nangang lambida sen thali hajibu sen khaki natana ko bajibu haujikan nangang jingina haudok praba thabal jong bajibu haujikan nangang jingina haudok praba ado akhoi je smaina khara hainarama chebo ko haini mayam so hayeng amu pura ge haigra loire de no kera natraga kap kera sauning gera ma tawjar jano bo ko asumba sengbu du de hairama chebo ko haidi magi mafam matamgi ahongba haiba malai hongak padugi matung ina miyoi base adum ahongba se haina makhada handarak padi natteba mathakta ka khalak pane mathakta ka khara leidi tha lebak ta khoisi yum tara leige haira ane bo ko adudi ka khalak pa chingdra adumai tawdana ka khalak pa sigida ka khalak paga dagi chawkhatpa foreign gi matawga tamnarakpa yanjhannarakpane ba khoi maitei ji hujik toise yanjhanna bajida mayam se makuk ngawbane ba ko adubu ngawrsu phaiyasu semdokpagi tanja dudi hojik yam leiri hai tare matam leiri aduna semdok minasi phajaba chawkhatkadaba kairoi dobodo khoi myam semdok minasi dega wakal phana khansi phana yengji aduna ai khoi thaina gi ima hoi pabung hoi gi matam da de khoi di khacharakte langjarakte khoi di punna sapmina rai punna likon chana mina rai hai moida karigumbam ta ithai rang di leiti yum di chahi tara mai da panare adu khatte hairi bro adu khatte haidori bro man irang yaude haidori irang aidi hujik ti mi gi mayum do pandra mina dum leisa pakhang oile ni khacha bai wani natra adu matam du dadi khatpai matam du nangdre khatpai matam da yum pantho abani adai di mo amuksu mo hujik na mo mi se chahi je kun hela kana mayum panai se angang amani semna bo hona bada yang wai bo ko adu matam du dadi ma hoi pabung hoi gi matam du dadi angang darjan tangkhai ma yam drabada dum changset angang tare nipan pok pasidi compulsory ni hajari bo ko madu pok na ba sem na ba dagi madu cha ba thak na bo honare kanda ithak irang amta yaudre ba adoidi adun pok leiba macha masu khara duga thaba enghang tawminaraga warak pa sel leitaba matam ni na pot marang kaina phangda matam ni adum pan gi bane ba hojik sina kai dawge da hojik si honga ibagi mawong se matam dugi ahongba hojik na angang amadagi hena pok pangam angang ama ni se po ani aduga warani semba ngamaro adaidi mo karai waida nungai ba lege thirak pane ba haidi nungai ba jidi mayam leironi marang kai leironi na thira ine ba tawise aduna loina mak toksi phajada bade khoi mayam semtok minasi phajaba maikai rom da puna bo hana minasi ain haiba se lo haiba je khoi miyoi bana semba ngak tani chatna bi haije khoi miyoi bana sembani hauji yengune hauji khoi thaina gi phijona ma selake isa selake ba mina nokna janu sanna bi ji isana sembane ba ai mai hai oirap to dress ama selake lohong ba chat isana sembane ba mina kari haidori ge ba as ari ba se le haining haije janu ai gi maduda mayeng tagada ba leite saktijan ga da su leite natra adumai tawdana ai di ai oina dum leidoni kaina bu mayek mangbra hainari dudi aduna thabal se mayam khoi isung imanaba mayam da kaino tawjari appeal tawjari thabal se yamna phajaba mawong da aduga yamna luxury tanabadagi nebo ko ngasi thabal da khoina mayam na ngangnara iba lambi da sorok ta thatlaga tawra iba mayam se luxury hadi moi khun gi di oi ma du yam phajai as decoration ga to is phajaga jani hujikti yo matam tu jadi what kaino leiram deba thagat pham leite ba hujikti reels ta daidi ngha lega facebook ta loi wai sai ra ni thabal leijare na adorga di athi bu di kana thagat ningani aduna phajabam thagal moi dis mai tawgre haidi akhoi su tawningak pa je masan ta bane ba aduna matam dugi loina yawning ba samkhat bagi matau tamning ba jidi loina miyoi mapok ta wakhal da loina po ine ba kana so athi ba setning de ba phajaba se khrade aiju maga phajaba je samai sena ba ji sana hona jaiba mani akhoi ni nga sai de haiji chumdi bra khangdi chummi haire jidi kana hailo full support kana haigre adune chumam dau su male ne sum khan bada ado tawrasi du maina haidi 80,000 70,000 60,000 do amta sanghala roisi
20,000 da halasi benama mai khara tawraga wa tip khara yungaga ko phajana chominar si sel yam changhan da bida aidi akhoi na chatna bi senga aga haitare mayamna sum ningsing minasi akhoi gi thaban maitei gi thabal chongba haise wall da phari bani wall jida laiba mi singsina pamnari ba ngaujari ba haitribani mayam sina haitribani tammi bani thaoina maki akhoi somdagi mayam ama atop laibak ta chatla ga sigumba se nungai ba akhoi gi nungai ba do mayam da su taste tau halini haijari ba ko nungai ba do phangalini mahau tangalini haijari ba dress akhoi culture je mapalong gi mina yang ngaujari bani aduna thamsi dress ki di setting ba set payai isagi leijaba set payai mina yeng bada nungai roi da badi set pi da ba mina yeng bada nungai roi da ba tawi da ba adumai tawraga ngasi di yausang ma pause sai da loisalasi isai da on tharase adudi Muslim la isai gi oina di ai ga ta horage yai ai mayam jeng pan horage ana horo okay adudi thagajari Muslim